Hello. Happy Emoinu. Start a poll like comment. Hello, Emoinu bro. Emoinu bro ma'am. Big fan ka. Emoinu fan janagi. Nongthomvam Purnima tauwe. Kailam boydano. Purnima se. Mayas ningthokjam. Tauni yai. Mayas ningthokjam bye bye taudrabo. Samurau. Oh, lapini dia. Imphal listagini kan chalt. Increase story man puri imphal listagini ajini. Fajadre hai. Nga ma'am tongnaram tong mali tanga sidia. Nga ji kilo tara mu ma'am ja. Emoinugi. Wari makali da mit na dana video yeng ngmdre le ma'am. Adugi damakta di ngakpi gani. Credit tawre. Nongthomvam Purnima. Ore injang lana se. Emoinu imana yai free. Koisu. Hꯧji kan kai Emoinugi. Ko diam tawdra nga ma sam tang tar bi jam da. Ya kana. Singa sem bi kana ma'am guest to. Mazu kan tawni. Bari explain tawni. Ai ngon den phaw ni mana. Kudai duga premchan. Fajadre. Chinglem batakhelambam. Chinglem takhelambam hai. Sikana na khambro nga sem ju ma'am. Bro mit nai hai kai do. Ai mit che kui rebne tha ni mu surabne na ba do. Mahik lei bai tare mit che. Mahik lei bu da doctor na hidak hapo haibne. Happy kan na do hoji chen nakhalak mit che. Ama kama hai dun khang ni I chit I chat pe tap mai to da. Phom yeng ba jek da na bai tare mit. Ko ma ni si. Ma'am. Ko ma ko hensan da hai legri ni. Mai thandro ma'am lambi da mai thanadro. Taramdre ai submit soi nai re ye thang ba che yadre. Nang na ye ni da premchan ai di oi ji yadre ba. Ko ba. Lambi ji Emoinugi thale hey. Mai than. Kai na ja. Mai than gra. Lại nè. Mai fazare. Hey. Ma'am khoi jom sina. Mit nare film yeng ngmdre. Matam khra delete to ma le. Video je. Adum thu namu ma'am gi ko. Na ap khabar to. Ai gi do ina. Ya da bado ado hantak. Amu yet che. Oi ni ya da dia che ya. Es fazare di maru power de ni ma ya dre de. Nei challe. Lakpati gi yum ni ne sidi ai ni. Ronald
ꯏꯌꯥꯝꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇ ꯂꯤꯔꯛꯑꯣ ꯀꯩ ꯋꯥꯔꯤ ꯇꯧꯁꯤ ꯍꯥꯏꯅꯣ ꯔꯣꯅꯥꯜ ꯂꯥꯏꯞꯇ ꯂꯤꯊꯔ ꯂꯣꯏꯔꯦ ꯀꯩꯅꯣꯅꯦ ꯃꯌꯥꯝꯅ ꯑꯄꯥꯝ ꯑꯄꯥꯝꯕ ꯋꯥꯔꯤꯗꯣ ꯈꯟꯅꯔꯝꯃꯣ ꯑꯩ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯔ ꯊꯝꯍꯧꯒꯦ ꯀꯩꯅꯣꯁꯦ ꯐꯤꯂꯝ ꯃꯃꯤꯡꯈꯩꯗꯣ ꯑꯩ ꯃꯊꯪ ꯃꯊꯪ ꯇꯧꯔꯛꯄ ꯌꯥꯕ꯭ꯔ ꯌꯦꯡꯒꯦ ꯑꯗꯨꯒ ꯃꯤꯠꯁꯦ ꯑꯝꯇꯪ ꯅꯥ ꯐꯕ ꯑꯣꯏꯗꯤꯀꯣ ꯋꯥꯔꯤꯁꯦ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯌꯦꯡꯊꯔꯒꯀꯣ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯇꯧꯒꯗꯧꯁꯦ ꯉꯝꯗ꯭ꯔꯦꯅ ꯍꯟꯗꯛꯁꯦ ꯃꯌꯥꯝꯒꯤ ꯁꯨꯃꯥꯏꯅ ꯂꯝꯕꯤꯗ ꯃꯩ ꯊꯥꯅꯗ꯭ꯔꯣ ꯑꯩꯈꯣꯏ ꯕꯥꯅꯤ ꯃꯌꯥꯝ ꯂꯤꯖꯦꯟ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯑꯣ ꯂꯤꯖꯦꯟ ꯍꯥꯏꯁꯦ ꯌꯦꯡꯗ꯭ꯔꯤꯅꯦꯕꯣ ꯂꯤꯖꯟ ꯍꯥꯏꯁꯦ ꯕꯥꯁꯦ ꯍꯧꯖꯤꯛ ꯐꯖꯅ ꯆꯠꯄ ꯉꯝꯗꯕꯤ ꯂꯩꯔꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯇꯧꯕꯗꯒꯤ ꯃꯌꯥꯝ ꯏꯃꯣꯏꯅꯨꯒꯤ ꯌꯦꯟ ꯊꯣꯡꯕ ꯌꯥꯎꯅꯕ꯭ꯔꯣ ꯑꯉꯥꯡꯁꯤꯡꯁꯦ ꯍꯔꯥꯎꯔꯦ ꯉꯁꯤꯗꯤ ꯏꯃꯣꯏꯅꯨꯒꯤ ꯀꯅꯥꯗꯅꯣ ꯂꯥꯎꯏꯗꯣ ꯑꯟꯖꯨ ꯈꯣꯟꯗꯣꯡꯕꯝ ꯍꯩꯔꯝ ꯍꯥꯏ ꯀꯩꯅꯣ ꯍꯥꯏꯔꯝꯃꯣꯏꯗ ꯍꯥꯏꯔꯣ ꯑꯣ ꯂꯤꯖꯦꯟꯗꯣ ꯍꯩꯇꯦ ꯅꯪ ꯁꯤ ꯂꯦꯞꯄꯨ ꯂꯥꯎ ꯅꯪ ꯁꯤ ꯂꯦꯞꯄꯨ ꯂꯥꯎ ꯅꯪ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯗ ꯎꯍꯟꯒꯦꯁꯦ ꯂꯩꯌꯨ ꯃꯌꯥꯝꯁꯤ ꯉꯥꯡꯉꯤ ꯆꯤꯔꯥꯡꯗꯒꯤꯅꯤ ꯖꯒꯣꯏ ꯁꯥꯎ ꯖꯒꯣꯏ ꯁꯥꯎꯁꯦ ꯏꯃꯣꯏꯅꯨꯒꯤ ꯖꯒꯣꯏ ꯁꯥꯗꯣꯛꯁꯦ ꯑꯝꯇ ꯁꯣꯝꯗ ꯂꯥꯏꯠꯂꯣꯝꯗ ꯂꯦꯞꯄꯒ ꯁꯥꯎꯁꯦ ꯑꯝꯇ ꯁꯣꯝꯗꯒꯤ ꯃꯉꯥꯗꯒꯤ ꯁꯥꯁꯤꯁꯦ ꯁꯣꯝꯗ ꯃꯉꯥꯟꯗ ꯃꯌꯥꯝ ꯑꯉꯥꯡ ꯖꯒꯣꯏ ꯍꯩꯕ ꯑꯉꯥꯡꯅꯤꯁꯦ ꯈꯨꯁꯥꯒꯁꯦ ꯑꯁ ꯅꯩꯔꯦ ꯅꯪꯅ ꯑꯠꯆꯥ ꯏꯃꯣꯏꯅꯨꯗ ꯌꯦꯟ ꯊꯣꯡꯕ ꯍꯥꯏꯕꯗꯨ ꯍꯥꯏꯔꯝꯃꯣꯏ ꯍꯥꯏꯕꯅꯦ ꯑꯣ ꯁꯣꯔꯤ ꯁꯤꯁꯇꯔ ꯑꯟꯖꯨ ꯑꯩꯗꯤ ꯑꯇꯣꯞꯄ ꯋꯥꯔꯤꯒ ꯃꯥꯜꯂꯨꯔꯦ ꯌꯦꯡꯒꯦ ꯍꯜꯂꯣ ꯃꯌꯥꯝ ꯍꯥꯏꯀꯣ ꯍꯜꯂꯣ ꯃꯌꯥꯝ ꯍꯜꯂꯣ ꯃꯌꯥꯝ ꯉꯁꯤꯁꯨ ꯁꯒꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯅ ꯍꯥꯏꯀꯣ ꯑꯩ ꯂꯥꯏꯚ ꯊꯥꯕꯅꯤꯗ ꯕꯦꯕꯤ ꯁꯥꯟꯅꯁꯝ ꯍꯜꯂꯣ ꯕꯦꯕꯤ ꯁꯥꯟꯅꯁꯝ ꯏꯟꯀ꯭ꯔꯤꯗꯤꯕꯜ ꯑꯩꯈꯣꯏ ꯁꯛ ꯎꯠꯂꯁꯨ ꯑꯩ ꯇꯜꯂꯦ ꯑꯗꯣ ꯕꯥꯏ ꯕꯥꯏꯒꯤ ꯀꯩꯅꯣꯝꯃꯗꯤ ꯉꯧꯈꯠꯁꯦ ꯑꯩ ꯂꯥꯛꯑꯣ ꯀꯩꯅꯣ ꯕꯣꯗꯤ ꯃꯤ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ ꯉꯧꯈꯠꯁꯤ ꯂꯥꯛꯑꯣ ꯉꯧꯔꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯈꯨꯗꯛꯀꯤꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯥꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯣꯛꯅꯦ ꯁꯤꯅ ꯑꯩꯈꯣꯏ ꯀꯥ ꯁꯤꯅ ꯑꯩꯈꯣꯏ ꯊꯣꯏꯕꯤ ꯁꯤꯅ ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯤ ꯃꯌꯥꯝ ꯊꯣꯛꯅꯔꯦꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯂꯥꯏꯠ ꯌꯦꯡꯕ ꯉꯧꯈꯠꯁꯤ ꯂꯥꯛꯑꯣꯅꯦ ꯄ꯭ꯔꯦꯝꯖꯥꯟ ꯑꯁ ꯇꯜꯂꯦ ꯀꯥꯕ ꯑꯩꯈꯣꯏ ꯇꯣꯏꯂꯦꯠꯁꯦ ꯃꯌꯥꯝ ꯏꯁꯇꯤꯌꯥꯔ ꯌꯥꯎꯋꯤꯅꯦ ꯃꯍꯦꯁ ꯇꯤꯡꯁꯨꯖꯝ ꯕ꯭ꯔꯣꯒꯤ ꯁꯛ ꯎꯠꯂꯛꯑꯣ ꯑꯁ ꯁꯛꯁꯦ ꯎꯠꯄ ꯌꯥꯗꯦ ꯕ꯭ꯔꯣ ꯐꯤꯕꯝ ꯑꯃꯅꯦ ꯍꯧꯖꯤꯛ ꯑꯩ ꯃꯤꯠꯀ ꯅꯥꯕꯒꯤꯀꯣ ꯑꯩ ꯁꯨꯝ ꯐꯤꯂꯝꯁꯨ ꯊꯥꯒꯠꯇꯕꯗꯨꯗ ꯃꯌꯥꯝꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯦꯅ ꯇꯧꯔꯛꯄꯅꯤ ꯐꯖꯔꯦ ꯊꯥꯁꯦ ꯍꯧꯖꯤꯛ ꯐꯪꯈꯤꯗ꯭ꯔꯣ ꯍꯧꯖꯤꯛ ꯀꯩꯅꯣꯗꯤ ꯌꯦꯜꯂꯣ ꯅꯥꯎꯕ ꯃꯩ ꯃꯅꯥꯎ ꯈꯣꯏꯔꯨ ꯃꯥꯅꯦ ꯑꯩ ꯅꯥꯎꯕꯩ ꯃꯅꯥꯎꯄꯥ ꯑꯩ ꯄ꯭ꯔꯦꯝꯆꯥꯟ ꯅꯥꯎꯕꯩ ꯃꯅꯥꯎꯄꯥꯅꯤ ꯐꯖꯗ꯭ꯔꯦꯍꯦ ꯅꯪꯁꯨ ꯍꯦꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ ꯍꯥꯏꯃꯟꯗ꯭ꯔꯣ ꯃꯌꯥꯝ ꯁꯤ ꯉꯥ ꯁꯦꯝꯃꯤꯁꯦ ꯈꯪꯗ꯭ꯔꯕꯣ ꯑꯝꯇ ꯒꯦꯁ ꯇꯧꯔꯛꯑꯣꯗꯅ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕꯅꯤꯅ ꯉꯥꯁꯦ ꯈꯤꯇꯪ ꯇꯧꯔꯦ ꯇꯣ ꯉꯁꯥꯏ ꯑꯟꯖꯨ ꯈꯨꯟꯗꯣꯡꯕꯝꯅ ꯍꯪꯈꯤꯕꯗꯣ ꯑꯩꯈꯣꯏ ꯉꯥ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯐꯤꯂꯝ ꯑꯄꯥꯝ ꯑꯄꯥꯝ ꯈꯟꯖꯤꯟꯅꯔꯝꯃꯣ ꯑꯩ ꯃꯤꯠ ꯅꯥꯕꯒ ꯂꯣꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯀꯦ
ꯑꯩꯈꯣꯏ ꯏꯃꯣꯏꯅꯨ a documentary that really made it our president ꯃꯌꯥꯝ ꯃꯥꯒꯤ ꯅꯨꯄꯤ ꯑꯃ ꯄꯥꯝꯖꯩ ꯄꯩꯁꯥ ꯃꯁꯤꯡ ꯊꯤꯕꯤꯅꯕ ꯏꯁ ꯃꯌꯥꯝꯁꯤ ꯑꯥꯔ ꯄ꯭ꯔꯖꯦꯟꯅꯤꯁꯦ ꯍꯜꯂꯣ ꯃꯌꯥꯝꯗꯣ ꯍꯜꯂꯣ ꯃꯌꯥꯝꯗꯨꯅꯦ ꯑꯩꯈꯣꯏ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯌꯥꯝꯕꯅꯤ ꯍꯜꯂꯣ ꯃꯌꯥꯝꯁꯦ ꯁꯛꯁꯪꯁꯤꯗꯤ ꯈꯔ ꯐꯖꯔꯦꯀꯣ ꯑꯩꯈꯣꯏ ꯀꯣꯠ ꯂꯩꯇꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯣꯠ ꯂꯩꯇꯕꯒꯤ ꯁꯤꯗ ꯐꯧꯈꯩꯗꯤ ꯄꯩꯔꯒ ꯑꯣꯏꯅ ꯊꯝꯃꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯦ ꯏꯇꯥꯎ ꯗꯨꯀꯥꯟ ꯍꯥꯡꯉꯤꯕ꯭ꯔꯣ ꯄ꯭ꯔꯦꯝꯆꯥꯟꯗ ꯀꯩꯅꯣꯝ ꯉꯧꯈꯠꯁꯤꯒꯦ ꯇꯣ ꯑꯩꯈꯣꯏ ꯉꯥ ꯉꯧꯗ꯭ꯔꯦꯗꯣ ꯉꯥ ꯉꯧꯈꯠꯇ ꯌꯥꯗ꯭ꯔꯦꯍꯦ ꯂꯥꯏꯔꯕ ꯃꯊꯦꯜꯁꯤꯗꯤ ꯄꯜꯂꯦ ꯄꯨꯝꯃꯦꯍꯦ ꯍꯣꯝ ꯇꯨꯔ ꯇꯧꯔꯒꯦ ꯃꯌꯥꯝ ꯔꯣꯕꯥꯠ ꯅꯥꯎꯔꯦꯝ ꯃꯁꯛ ꯌꯦꯡꯈꯤ ꯕ꯭ꯔꯣ ꯁꯛꯇ ꯑꯩ ꯀꯣꯟꯅ ꯐꯖꯅ ꯎꯠꯂꯛꯀꯦ ꯅꯣꯡꯃ ꯑꯩꯁꯦ ꯃꯤꯠ ꯅꯥꯕꯒꯤꯀꯣ ꯐꯤꯕꯝ ꯑꯃ ꯇꯧꯔꯤꯕ ꯑꯩꯁꯦ ꯑꯩ ꯃꯊꯪ ꯐꯖꯅ ꯅꯝꯃ ꯊꯥꯔꯛꯀꯦ ꯃꯌꯥꯝ ꯁꯛ ꯎꯠꯁꯦ ꯍꯥꯏꯕꯗꯣ ꯍꯥ ꯑꯥꯏ ꯐꯣꯟ ꯌꯥꯗꯦꯍꯦ ꯕꯥꯏ ꯕꯥꯏ ꯀꯩꯅꯣ ꯕꯥꯏ ꯕꯥꯏ ꯈꯣꯏ ꯑꯍꯨꯝ ꯃꯄꯨꯝ ꯑꯃ ꯌꯥꯏꯔꯒ ꯍꯦꯛ ꯆꯥꯁꯤ ꯀꯩꯅꯣ ꯏꯃꯣꯏꯅꯨꯒꯤ ꯉꯥ ꯆꯥꯕ ꯂꯣꯏꯔꯦ ꯌꯥꯏꯅꯦ ꯅꯪ ꯍꯥꯏꯗꯣ ꯉꯁꯥꯏ ꯅꯨꯡꯊꯤꯟꯗ ꯁꯤꯜꯂꯝꯃꯗꯤ ꯌꯦꯡꯉꯨ ꯏꯔꯣꯝ ꯏꯉꯣ ꯆꯥ ꯍꯜꯂꯣ ꯏꯔꯣꯝ ꯏꯉꯣ ꯆꯥ ꯑꯩꯈꯣꯏꯁꯨ ꯏꯔꯣꯝꯅꯦ ꯃꯌꯥꯝ ꯑꯩꯁꯨ ꯏꯔꯣꯝꯅꯦꯕꯀꯣ ꯑꯁ ꯌꯦꯡꯉꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯊꯥꯅꯗ꯭ꯔꯣ ꯏꯃꯣꯏꯅꯨ ꯄꯥꯟꯗꯤ ꯊꯣꯛꯅꯤꯡꯉꯦ ꯊꯣꯛꯇ꯭ꯔꯦꯗꯣ ꯃꯤꯠ ꯅꯥꯏꯌꯦꯕ ꯑꯩ ꯌꯥꯝ ꯑꯔꯨꯅꯥ ꯂꯥꯏꯔꯦꯟ ꯑꯩꯈꯣꯏ ꯁꯤ ꯌꯦꯡꯉꯛꯏꯅꯦ ꯃꯤꯅꯤꯠ 12 ꯁꯨꯔꯦ ꯑꯩꯅ ꯊꯥꯔꯛꯏꯁꯦ ꯉꯁꯥꯏꯈꯩ ꯅꯥꯔꯒ ꯂꯩꯔꯨꯏꯅꯤꯅꯦ ꯉꯁꯥꯏ ꯅꯥꯔꯨꯔꯦ ꯑꯩ ꯃꯤꯠ ꯅꯥꯕꯅꯦ ꯑꯩ ꯇꯨꯝ ꯂꯩꯔꯦ ꯑꯗꯨꯝ ꯄꯨꯡ 1 ꯑꯗꯥꯏꯗꯒꯤ ꯇꯨꯝꯃꯦ ꯑꯗꯨꯗꯩ ꯑꯩ ꯍꯧꯒꯠꯄ ꯀꯨꯏꯗ꯭ꯔꯤ ꯃꯤꯠ ꯅꯥꯏꯌꯦꯕ ꯍꯧꯖꯤꯛ ꯌꯥꯝꯅ ꯍꯥ ꯁꯤꯔꯣ ꯁꯤ ꯀꯩ ꯕꯤꯠꯇꯅꯣ ꯁꯦ ꯑꯩꯈꯣꯏ ꯗꯥꯏ ꯃꯆꯥꯅꯨꯄꯤꯅꯤꯁꯦ ꯕꯣꯕꯤ ꯁꯥꯅꯁꯝ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯇ ꯌꯦꯟ ꯆꯥꯔꯗꯤ ꯌꯥꯒ ꯂꯣꯏ ꯀꯦꯟꯗꯧ ꯃꯥꯜꯂꯦ ꯆꯨꯝꯃꯦ ꯕꯣꯕꯤ ꯁꯨꯝ ꯐꯥꯒꯤ ꯇꯧꯅꯩꯅꯤꯗ ꯑꯩꯁꯨ ꯃꯤꯠ ꯆꯤꯛꯇꯅ ꯑꯦꯟ ꯀꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯋꯥꯎ ꯇꯧꯔꯛꯏꯗꯣ ꯌꯦꯡꯉꯨꯁꯦ ꯂꯝꯕꯤꯒꯤ ꯐꯤꯕꯝꯁꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯪ ꯀꯃꯥꯏꯅ ꯇꯧꯕ ꯅꯪ ꯑꯦꯛꯖꯥꯝ ꯀꯃꯥꯏꯅ ꯇꯧꯕ ꯂꯥꯏꯔꯤꯛ ꯀꯌꯥꯝ ꯄꯥꯁꯜꯂꯕ ꯑꯦꯟ ꯀꯦ ꯃꯩꯁꯦ ꯌꯥꯎꯕ ꯌꯥꯔꯣꯏ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯍꯜ ꯌꯥꯎ ꯅꯠꯇꯕꯅ ꯃꯃꯥꯗꯨ ꯃꯌꯨꯡ ꯋꯥꯏꯒꯦ ꯗꯤꯂꯤꯞ ꯆꯟꯗ꯭ꯔ ꯑꯣꯖꯥ ꯂꯥꯏꯚꯀ ꯊꯥꯔꯝꯃꯦ ꯊꯥꯏꯅꯦ ꯏꯔꯣꯝ ꯆꯥ ꯌꯥꯝ ꯐꯖꯩ ꯏꯔꯣꯝ ꯆꯥꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯃꯥꯟꯅꯩ ꯔꯣꯕꯥꯔꯠ ꯅꯥꯎꯔꯦꯝ ꯕ꯭ꯔꯣꯒꯤ ꯑꯦꯛꯁꯄ꯭ꯂꯦꯟꯅꯤ ꯍꯥꯏꯔꯗꯤ ꯂꯦꯝꯅ ꯊꯥꯗꯦꯕꯣ ꯊꯦꯡꯀ꯭ꯌꯨ ꯔꯣꯕꯥꯔꯠ ꯅꯥꯎꯔꯦꯝ ꯑꯩ ꯋꯥꯔꯤꯕꯨ ꯐꯖꯅ ꯇꯥꯕꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯔꯣꯕꯥꯔꯠ ꯁꯟꯖꯦꯟꯕꯝ ꯑꯣ ꯑꯁ ꯑꯩꯈꯣꯏ ꯍꯦꯛꯇ ꯂꯥꯞꯅꯔꯝꯕ ꯗꯥꯕꯤꯟꯁꯤ ꯀꯃꯤ ꯄꯤꯔꯛꯏꯁꯤꯗꯤ
ꯄ꯭ꯔꯦꯝ ꯔꯤꯚ꯭ꯌꯨꯒꯤ ꯃꯆꯥꯗꯣ ꯃꯁꯛ ꯎꯠꯂꯛꯑꯣ ꯍꯥꯏ ꯄ꯭ꯔꯦꯝ ꯔꯤꯚ꯭ꯌू ꯃꯆꯥꯗꯣ ꯃꯁꯛ ꯎꯠꯂꯛꯑꯣ ꯄ꯭ꯔꯦꯝ ꯔꯤꯚ꯭ꯌू ꯃꯆꯥꯒ ꯍꯥꯏ ꯄ꯭ꯔꯦꯝ ꯔꯤꯚ꯭ꯌꯨꯒꯤ ꯃꯆꯥ ꯃꯌꯥꯝ ꯁꯤꯗ ꯑꯩ ꯔꯤꯚ꯭ꯌꯨ ꯇꯧꯍꯧꯔꯒꯦ ꯁꯤ ꯄ꯭ꯔꯦꯝ ꯔꯤꯚ꯭ꯌू ꯄ꯭ꯔꯖꯦꯟꯇꯤꯡꯒꯤ ꯃꯆꯥꯅꯨꯄꯥꯅꯤꯁꯦ ꯅꯪ ꯃꯤꯡ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯃꯌꯥꯝꯗ ꯍꯥꯏꯔꯣ ꯂꯥꯏꯚꯅꯤ ꯉꯁꯥꯏꯗꯤ ꯑꯩ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯁꯤꯅ ꯒꯦꯂꯦꯛꯁꯤ ꯁ꯭ꯇꯣꯔꯤ ꯇꯥꯏꯝꯒꯤ ꯃꯆꯥꯅ ꯍꯣꯏ ꯌꯨꯇꯨꯕ ꯐꯦꯃꯤꯂꯤꯅꯤ ꯃꯣꯏ ꯐꯦꯃꯤꯂꯤꯗꯤ ꯃꯆꯥꯅꯨꯄꯥꯅꯁꯨ ꯂꯩꯔꯦ ꯃꯆꯥꯅꯨꯄꯥꯅ ꯀꯟꯗ꯭ꯔꯪ ꯑꯃ ꯂꯩ ꯁꯤ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯅꯨꯡꯒꯤ ꯃꯤ ꯉꯥꯛꯇꯅꯤꯀꯣ ꯑꯩꯈꯣꯏ ꯏꯇꯩꯃꯥꯅꯤ ꯆꯤꯔꯥꯡꯕꯧ ꯆꯤꯔꯥꯡꯗꯅꯤ ꯃꯌꯥꯝ ꯆꯤꯔꯥꯡꯁꯦ ꯍꯥꯏ ꯂꯥꯏꯠ ꯔꯟꯖꯟ ꯃꯨꯇꯨꯝ ꯃꯐꯝꯁꯦ ꯀꯥꯏꯗꯅꯣ ꯊꯤꯅꯨꯡꯒꯩꯗꯅꯦ ꯃꯌꯥꯝ ꯊꯤꯅꯨꯡꯒꯩ ꯈꯪꯕ꯭ꯔꯣ ꯃꯌꯥꯝ ꯑꯩ ꯊꯤꯅꯨꯡꯒꯩꯗꯒꯤꯅꯦ ꯊꯤꯅꯨꯡꯒꯩꯒꯤ ꯂꯦꯟꯃꯥꯔꯛꯁꯦ ꯀꯩꯅꯣ ꯑꯣꯏꯗꯣꯏꯕ ꯅꯤꯡꯊꯧꯀꯣꯡꯂꯣꯝꯗꯒꯤ ꯂꯥꯛꯀꯗꯣꯏꯕ ꯑꯗꯨꯒ ꯑꯗꯨꯅꯦꯅ ꯍꯪꯉꯤꯁꯦ 이거 언어비 나 시장에 안 풀어 ꯌꯥꯏ 어? ꯏꯪꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯊꯤꯅꯨꯡꯒꯩꯁꯦ ꯃꯌꯥꯝ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤ ꯀꯨꯝꯃꯛꯑꯒꯅ ꯅꯤꯡꯊꯧꯀꯣꯡ ꯂꯥꯜꯂꯒ ꯂꯩꯔꯦ ꯃꯣꯏꯔꯥꯡ ꯂꯣꯝꯗꯒꯤ ꯂꯥꯛꯑꯒꯅ ꯐꯨꯕꯂꯥ ꯍꯦꯛ ꯃꯊꯪꯗ ꯑꯗꯨ ꯀꯥꯔꯛꯇꯨꯗ ꯃꯤ 90 ꯃꯨꯛ ꯌꯦꯡꯉꯝꯃꯤ 35 ꯌꯦꯡꯗꯕ ꯃꯌꯥꯝ ꯑꯩ ꯃꯤꯠ ꯅꯥ ꯂꯩꯔꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯑꯩꯗ ꯐꯤꯂꯝ ꯌꯦꯡ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯑꯩ ꯐꯕꯒꯀꯣ ꯃꯤꯠ ꯐꯕꯒ ꯑꯩ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯂꯤꯔꯛꯀꯦ ꯔꯟꯖꯟ ꯃꯨꯇꯨꯝ ꯏꯪꯅ ꯆꯤꯛꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯤ ꯔꯟꯖꯟ ꯃꯨꯇꯨꯝꯁꯦ ꯀꯥꯏꯗꯒꯤꯅꯣ ꯊꯤꯅꯨꯡꯒꯩ ꯈꯪꯕ ꯃꯥꯜꯂꯦ ꯍꯣꯏ ꯀꯩꯒꯤꯅꯣ ꯑꯗꯨ ꯔꯣꯕꯥꯔꯠ ꯅꯥꯎꯔꯦꯝ ꯂꯣꯏ ꯂꯩꯔꯝꯃꯦꯅꯦ ꯕ꯭ꯔꯣꯒꯤ ꯏꯃꯨꯡꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯃꯈꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯉꯥꯛꯇꯅꯤ ꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤꯗꯤ ꯄ꯭ꯔꯦꯝ ꯔꯤꯚ꯭ꯌू ꯑꯥꯔ ꯄ꯭ꯔꯖꯦꯟ ꯒꯦꯂꯦꯛꯁꯤ ꯁ꯭ꯇꯣꯔꯤ ꯇꯥꯏꯝ ꯂꯣꯏꯅ ꯑꯩꯈꯣꯏ ꯑꯦꯛꯁꯄ꯭ꯂꯦꯟ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯑꯩꯅ ꯈ꯭ꯋꯥꯏ ꯑꯇꯣꯝꯕ ꯔꯟꯖꯟ ꯃꯨꯇꯨꯝ ꯋꯥꯡꯈꯩ ꯑꯌꯥꯡꯄꯜꯂꯤ ꯑꯣ ꯂꯥꯞꯇꯦꯅꯦ ꯑꯩꯈꯣꯏꯔꯣꯝꯗꯒꯤꯗꯤ ꯑꯃꯨꯛꯀꯣ ꯕ꯭ꯔꯣ ꯑꯦꯄꯜ ꯃꯦꯡꯒꯣ ꯒꯨꯔꯨ ꯁꯥꯔꯣꯁꯟ ꯅꯠꯇ꯭ꯔꯣ ꯃꯥꯡꯗ ꯆꯠꯂꯤꯗ꯭ꯔꯣ ꯃꯥꯅꯦ ꯀꯅꯥꯅꯣ ꯑꯦꯄꯜ ꯃꯦꯡꯒꯣꯁꯦ ꯀꯩꯅꯣꯔꯣ ꯕꯤꯕꯦꯛꯂꯣ ꯑꯦꯄꯜ ꯃꯦꯡꯒꯣꯁꯦ ꯒꯨꯔꯨ ꯁꯥꯔꯣꯁꯟ ꯅꯠꯇ꯭ꯔꯣ ꯍꯥꯏꯁꯤꯅꯤ ꯃꯥꯅꯤ ꯂꯥꯛꯑꯅꯤ ꯁꯣꯝꯗ ꯁꯨꯃꯥꯏꯅ ꯀꯣꯏꯔꯛꯑꯗꯧꯅꯤ ꯁꯤꯟꯊꯥꯝꯕ ꯑꯩꯁ ꯆꯤꯡꯒꯤ ꯑꯉꯥꯡꯅꯤꯅꯦ ꯃꯁꯤꯗꯤ ꯁꯤꯟꯊꯥꯉꯝꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯦ ꯁꯤꯟꯊꯥꯝꯕ ꯌꯨꯝꯗ ꯊꯣꯛꯄꯗꯒꯤ ꯕꯣꯔꯗꯤꯡꯗ ꯊꯣꯛꯄꯗꯒꯤ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯅꯔꯤꯒꯦ ꯉꯁꯤ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯁꯤꯕꯨ ꯏꯔꯣꯝ ꯏꯉꯣꯆꯥ ꯌꯥꯝ ꯐꯖꯩ ꯕ꯭ꯔꯣꯒꯤ ꯋꯥꯔꯤ ꯊꯦꯡꯀ꯭ꯌꯨ ꯏꯔꯣꯝ ꯏꯉꯣꯆꯥ ꯑꯩ ꯁꯨꯝ ꯃꯌꯥꯝꯒꯤꯀꯣ ꯑꯩꯁꯨ ꯍꯩꯇ ꯂꯤꯖꯔꯤꯕꯅꯤꯗ ꯌꯥꯝ ꯍꯩꯕ ꯅꯠꯇꯦꯗ ꯅꯨꯡꯉꯥꯏꯔꯦ ꯐꯟ ꯂꯩꯌꯨ ꯌꯨꯝꯗ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯛꯅꯕ ꯕꯣꯔꯗꯤꯡ ꯁꯨꯇꯤ ꯂꯣꯏꯔꯒ ꯃꯤ 100 ꯀꯩꯅꯣ ꯌꯦꯡꯉꯤ ꯌꯧꯔꯣꯍꯦ ꯃꯤꯗꯤ ꯆꯪꯉ ꯊꯣꯛꯏ ꯁꯦ ꯑꯩꯈꯣꯏ ꯗꯗꯥꯏ ꯃꯆꯥꯅꯤ ꯁꯦ ꯍꯥꯏ ꯍꯥꯏꯌꯣ ꯍꯔꯥꯎꯏ ꯍꯥꯏ ꯍꯥꯏ ꯑꯩꯒꯤ ꯃꯤꯡ ꯀꯩꯕ ꯑꯩꯒꯤ ꯃꯤꯡ ꯂꯣꯒꯟ ꯑꯩꯒꯤ ꯃꯤꯡ ꯔꯣꯒꯥꯜ ꯀꯧꯏ ꯑꯦ ꯀꯩꯗꯧꯔꯦ ꯀꯞꯄꯗꯤ ꯁꯦ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯣ ꯅꯪꯁꯦ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯣ ꯑꯩꯈꯣꯏꯗꯤ ꯑꯦꯛꯁꯄ꯭ꯂꯦꯅꯔ ꯐꯦꯃꯤꯂꯤꯅꯤ ꯍꯥꯏꯔꯦ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤꯕ ꯍꯣꯏ ꯒꯨꯔꯨ ꯁꯥꯇ꯭ꯔꯁꯤꯡꯗꯣ ꯁꯥꯇ꯭ꯔꯈꯩ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯁꯤꯟꯊꯥꯝꯕ ꯁꯥꯇ꯭ꯔ ꯂꯣꯏ ꯊꯥꯗꯣꯛꯈ꯭ꯔꯦ ꯕꯥꯏ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯗꯦꯠ 2ꯗ ꯂꯣꯏ ꯂꯥꯛꯑꯣ ꯍꯥꯏꯈ꯭ꯔꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯃꯩ ꯊꯥꯅꯗ꯭ꯔꯣ ꯔꯟꯖꯟ ꯃꯨꯇꯨꯝ ꯏꯃꯥ ꯏꯃꯣꯏꯅꯨꯒꯤ ꯀꯔꯤ ꯉꯥ ꯊꯣꯡꯂꯒꯦ ꯃꯈꯣꯏꯗꯨ ꯀꯩ ꯉꯥꯅꯣ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯅꯥꯄꯤ ꯆꯥꯕꯤ ꯑꯣꯏꯅ ꯇꯧꯔꯦ ꯃꯌꯥꯝꯒꯤ ꯀꯩ ꯇꯧꯔꯒꯦ ꯔꯟꯖꯟ ꯍꯣꯏꯒꯤꯗꯤ ꯀꯩ ꯉꯥ ꯊꯣꯡꯉꯒꯦ ꯀꯩꯗꯧꯔꯤꯒꯦ ꯃꯩ ꯌꯦꯡꯉꯤꯁꯤꯅꯦ ꯁꯤꯟꯊꯥꯝꯕ
ꯀꯩꯗꯧꯕꯩꯅꯣ ꯑꯗꯨꯝ ꯑꯩ ꯆꯥꯛ ꯂꯥꯛꯑꯗꯤ ꯑꯦꯠ ꯀꯣꯏꯁꯟ ꯑꯦꯟ ꯁ꯭ꯇꯤꯀꯔ ꯍꯥꯏꯁꯤꯅꯤ ꯁ꯭ꯇꯤꯀꯔ ꯑꯕꯨꯡꯉꯣ ꯇꯧꯅꯨꯋꯣ ꯑꯩꯗꯣ ꯁꯥꯔ ꯆꯦ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯂꯥꯛꯑꯅꯤ ꯅꯣꯏ ꯆꯦꯗꯤ ꯀꯅꯥꯅꯣ ꯅꯣꯏ ꯆꯦ ꯀꯔꯝꯕꯅꯣ ꯔꯟꯖꯟ ꯃꯨꯇꯨꯝ ꯔꯧ ꯑꯣꯏꯅ ꯇꯧꯔꯦ ꯑꯁ ꯑꯍꯥꯎꯕ ꯇꯧꯔꯦꯅꯦ ꯑꯗꯨꯗꯤ ꯔꯟꯖꯟ ꯍꯣꯏꯁꯨ ꯏꯟꯖꯥꯡ ꯂꯥꯟꯅꯁꯦ ꯍꯣꯔꯦꯟ ꯏꯟꯖꯥꯡ ꯂꯥꯟꯅꯁꯦ ꯃꯌꯥꯝ ꯍꯥ ꯀꯅꯥꯅꯣ ꯌꯥꯎꯔꯤ ꯀꯩꯅꯣ ꯃꯥꯁꯨ ꯏꯃꯣꯏꯅꯨꯒꯤ ꯂꯥꯡꯕ ꯑꯍꯥꯎ ꯑꯍꯥꯎ ꯊꯣꯡꯅꯔꯦ ꯃꯌꯥꯝ ꯑꯁ ꯂꯥꯛꯑꯣ ꯂꯥꯛꯑꯦ ꯏꯃꯣꯏꯅꯨ ꯏꯃꯥꯅ ꯇꯧꯔ ꯅꯣꯏ ꯆꯤꯆꯦ ꯀꯅꯥꯅꯣꯕ ꯂꯨꯍꯣꯡꯅꯤ ꯍꯥꯏꯗꯣ ꯅꯣꯏ ꯆꯤꯆꯦ ꯄꯣꯛꯃꯤꯟꯅꯕꯗꯤ ꯑꯣꯏꯔꯝꯃꯔꯣꯏ ꯅꯪꯅ ꯂꯨꯍꯣꯡꯅꯤ ꯍꯥꯏꯗꯣ ꯑꯉꯥꯡꯁꯤꯡꯁꯦ ꯍꯔꯥꯎꯔꯦ ꯃꯌꯥꯝ ꯉꯁꯤ ꯀꯩꯅꯣ ꯑꯣꯏꯕꯒꯤ ꯏꯃꯣꯏꯅꯨꯒꯤ ꯏꯃꯣꯏꯅꯨ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯑꯝꯇ ꯂꯥꯎꯗꯅ ꯑꯉꯥꯡꯁꯦ ꯃꯔꯣꯟ ꯊꯣꯛꯇꯕ ꯌꯥꯎꯋꯤꯗ ꯚꯌꯥꯏꯒꯤ ꯃꯆꯥ ꯅꯪ ꯁꯤꯗ ꯍꯥꯏꯔꯛꯄꯗꯤ ꯌꯥꯔꯣꯏꯍꯦ ꯂꯥꯏꯚꯁꯤꯗ ꯍꯥꯏꯔꯛꯄꯗꯤ ꯌꯥꯔꯣꯏ ꯅꯪ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯖꯑꯅꯤ ꯅꯣꯏ ꯃꯥꯍꯣꯏꯒ ꯇꯧꯔꯒ ꯑꯗꯨ ꯂꯥꯛꯄ ꯈꯣꯠꯄꯩꯗꯨꯗꯤ ꯑꯁ ꯑꯉꯥꯡꯁꯤꯡꯁꯦ ꯃꯩ ꯎꯕꯗ ꯂꯣꯏ ꯑꯣꯝꯁꯤꯜꯂꯦ ꯃꯌꯥꯝ ꯃꯨꯛꯕꯥꯡ ꯑꯩ ꯁꯥꯏꯠꯇ ꯁꯞꯄꯣꯔꯠ ꯇꯧꯔ ꯃꯌꯥꯝ ꯃꯣꯏꯅꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯅꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣꯏ ꯅꯕꯥꯅꯤꯗꯤ ꯚꯥꯏꯔꯦꯜ ꯆꯠꯇꯣꯔꯦ ꯑꯗꯨꯗꯤ ꯃꯤꯉꯣ ꯆꯥ ꯏꯃꯣꯏꯅꯨ ꯏꯃꯥꯅ ꯌꯥꯏꯐꯔꯦ 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 ꯏꯉꯣ ꯆꯥ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯗꯗꯥ ꯑꯍꯟꯒꯤ ꯃꯆꯥꯅꯨꯄꯥꯅꯦ ꯃꯌꯥꯝ ꯁꯤꯁꯦ ꯍꯨꯏ ꯔꯣꯒꯥꯟ ꯑꯩꯒꯤ ꯃꯩꯅꯥ ꯂꯧ ꯑꯧ ꯃꯩꯅꯥ ꯂꯧꯒꯦ ꯑꯩꯅ ꯃꯩꯅꯥ ꯂꯧꯒꯦ ꯃꯃꯥ ꯂꯧꯀꯣ ꯁꯥꯔ ꯔꯣꯁꯟꯗꯣ ꯅꯍꯥꯟ ꯂꯥꯏꯚ ꯊꯥꯔꯝꯂꯒ ꯃꯔꯛꯇ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯈꯪꯗꯦ ꯑꯗꯨꯗꯤ ꯏꯪꯕꯩꯅꯦ ꯑꯩꯅ ꯐꯤ ꯏꯜꯂꯤꯁꯦ ꯅꯣꯏ ꯊꯥꯡꯒꯗꯣ ꯁꯤꯟꯊꯥꯝꯕ ꯅꯣꯏ ꯊꯥꯡꯒꯗꯧꯁꯦ ꯑꯌꯨꯛꯇ ꯂꯩꯆꯤꯟ ꯀꯃꯥꯏꯅ ꯇꯧꯏ ꯑꯌꯨꯛꯇ ꯂꯩꯆꯤꯟ ꯐꯖꯕ꯭ꯔꯥ ꯐꯖꯔꯗꯤ ꯌꯦꯡ ꯂꯥꯛꯀꯦ ꯀꯩꯅꯣ ꯆꯤꯡ ꯃꯊꯛꯇꯒꯤ ꯂꯩꯆꯤꯟꯒ ꯀꯩꯅꯣ ꯇꯧꯔꯒ ꯊꯥꯕꯗꯣ ꯐꯖꯕ꯭ꯔꯕ ꯁꯝꯃꯁꯤ ꯑꯉꯥꯡꯉꯩ ꯇꯝꯃꯦꯕ ꯇꯧꯔꯨꯅꯨ ꯂꯥꯛꯑꯣ ꯑꯩ ꯐꯨꯔꯛꯑꯒꯦ ꯑꯩ ꯐꯨꯔꯛꯑꯒꯦ ꯃꯩ ꯄꯥꯏ ꯁꯥꯟꯅ ꯐꯠꯇꯦ ꯑꯣ ꯐꯥꯖꯒꯅꯤꯀꯣ ꯅꯪ ꯃꯤꯅ ꯃꯊꯟꯗ ꯉꯣꯡꯉ ꯆꯠꯈꯤꯁꯦ ꯌꯦꯡꯉꯨꯅꯦ ꯆꯨꯔꯥꯟ ꯊꯥꯕ ꯂꯥꯛꯑꯦ ꯀꯩ ꯂꯝꯅꯣ ꯏꯌꯥꯝꯕ ꯌꯥꯝ ꯂꯟ ꯆꯦꯟꯕ ꯃꯉꯥꯡ ꯀꯩꯅꯣꯅꯦ ꯊꯦꯅꯨꯡꯒꯥꯏꯅꯦ ꯕ꯭ꯔꯣ ꯏꯃꯣꯏꯅꯨ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯊꯥꯏꯌꯦ ꯁꯥꯔ ꯂꯥꯛꯑꯣ ꯉꯥꯏꯔꯝꯒꯦ ꯚ꯭ꯌꯨ ꯐꯖꯩꯌꯦ ꯆꯤꯡꯗꯣ ꯃꯊꯛꯇꯒꯤ ꯐꯖꯕ꯭ꯔꯕ ꯂꯩꯆꯤꯟꯒ ꯀꯩꯅꯣ ꯇꯧꯔꯒ ꯎꯕꯤꯗꯣ ꯅꯣꯏ ꯅꯣꯡ ꯚꯤꯗꯤꯑꯣ ꯑꯝꯇ ꯅꯝꯃ ꯊꯥꯔꯛꯑꯣꯅꯦ ꯑꯌꯨꯛꯇ ꯑꯗꯨꯒ ꯌꯦꯡꯒꯦ ꯐꯖꯔꯗꯤ ꯂꯥꯛꯀꯦ ꯀꯩꯅꯣ ꯂꯟꯆꯦꯟꯕ ꯃꯉꯥꯡ ꯊꯦꯅꯨꯡꯒꯩ ꯈꯪꯕ꯭ꯔꯣ ꯕ꯭ꯔꯣ ꯔꯤꯁꯋꯥꯅꯥ ꯕ꯭ꯔꯦꯒꯝ ꯕ꯭ꯔꯣꯒꯤ ꯑꯦꯛꯁꯄ꯭ꯂꯦꯟꯗꯣ ꯌꯥꯝ ꯐꯖꯩ ꯀꯔꯝꯕ ꯑꯦꯛꯁꯄ꯭ꯂꯦꯟꯅꯣ ꯕ꯭ꯔꯣꯅ ꯐꯖꯩ ꯍꯥꯏꯁꯦ ꯕ꯭ꯔꯣꯅ ꯈ꯭ꯋꯥꯏ ꯐꯖꯕ ꯃꯃꯤꯡ ꯑꯃ ꯍꯥꯏꯔꯛꯑꯣꯅꯦ ꯔꯤꯁꯋꯥꯅꯥ ꯕꯦꯒꯝ ꯔꯤꯁꯋꯥꯅꯥꯁꯦ ꯀꯩꯅꯣ ꯑꯣꯏꯗꯣꯏꯔꯥ ꯁꯤꯁꯇꯔ ꯑꯣꯏꯗꯣꯏꯔꯥ ꯑꯣ ꯂꯟꯆꯦꯟꯕ ꯃꯉꯥꯡꯒꯤꯗꯤ ꯀꯩ ꯂꯝꯗꯤ ꯑꯣꯏꯗꯣꯏꯅꯣ ꯇꯣꯟ ꯁꯅꯥ ꯋꯥꯍꯦꯡꯕꯝ ꯋꯥꯎ ꯁꯤꯁꯇꯔ ꯍꯣꯏꯗꯤ ꯁꯨꯃꯥꯏꯅ ꯃꯩ ꯊꯥꯟꯗ꯭ꯔꯣ ꯍꯥꯎ ꯌꯥꯝꯃꯤꯉꯣ ꯆꯥ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ
Hey bro. Oi. Thank you bro. Ai live sangbiram bagi. Lo chalo. Apple mango sweet om majin. Sweet om ni kui re he. Digi da ba. Pangai as lape di bro. Ranjan mutum boy se tabada nungai. Film movie explain tawradi tabada nungai ni. Haugi explain taw thura jai jo. Hai bro. Ningthaujam Ranjan. Bro happy Emoinu bro Ranjan. Oliver Sapam bro nai re. Nai mine bro. Koi thinum gai nai re ngasi di. Season 3 ngai re guru. Season 3 na te nang thang ga gidom ta video do. Ayo kanam mam da tharo. Pajabre nge ba. How? Sweet Om Season 3 ngai re hai jini ni. Ai min na ba fa ba loi litra ga che mathang. Upai leitre me hi che. Oliver Sapam bro kai en thinum gai dai ne. Thinum gai dai ne bro. Bro kai lam dai no. Hả? Ôi xôi đập này hay năm mà tháo xin thảm ba. Gyan das thục sum chắc xa bro. Chắc xa đi bro. Oliver wow gai được nè. Ồ. Khôi đồng nghe ta lap lem ba. Xôi này có hình tháo rồi. Musram Rehna. Hello. Bro se kai de kino. Thinum gai de kine. Musram Rehna. Thinum gai de kine. Sarsan yu manung da. Ai sum si kano je yang han ge na. Nam bani da. Light che me am da. Mày mày mít nào phở có wari dong mathak tang le ke mày am pam ba comment da bu pi re sita dum pi ram mày am na pam ba film le ning ba le di explain to ning ba mày tau no cái dân mày tik tu ngai ba lak ti la uko video da an tharo me phajar di lak ke me nang nak pachu kai no thanga Ngày ramu ai yang video ta nam ta tharo phajar renge phajar da di lak ta le si am law ni ma khung ga jai ne law am ta law Emoinui mana law am ta law gon na Ranjan bro gi explain ngai je di ngai biram bro ai film yeng am da lai de chai mit na bai ko nang chan do ga chawak thil phajar he Yam thu matam da taroke bro ai mit che ai date 4 5 odai da kaino check up chat ka daw ne ba ko kwa ke thel da mit che yau ji na lai de ba ai ngarang dhruba thagalak pa ga do ai mit na semi ne ba mayam gi khala ga ko GT wakip butki tawiro brother taroke butki mayam na butki pa ma di butki taroke Butki film ming sum suggest to biram bi ai GT wakif
Mấy sản nó mấy sản nó mấy đứa phi chắc này cái khá tụi mình chắc cái gì mà nào tụi mình mấy cái gì cũng vậy mà tụi mình mấy cái gì làm hele Oliver Sapam bro yam nungai dong ma le noi le khai se ngasi moi noi vậy nè bro mấy cái tàu mấy cái xem bao co Emoinugi GT Wakip Conjuring oin toro Conjuring 3D Conjuring 4 oi dong ma le Conjuring last right to the end tàu gre atop Conjuring de mina loi tàu gram ni da bro min tàu na driba min tàu na driba in kan biro viewersing mina tàu gi di tàu bira kanu na hai yaw ba ko Ranjan sumaina laikai ma da mai than ba se unity oi hai tak unity oi hai na tak ko su yai mane bro unity oi hai su yai koi gi khun gi club laiba dagi maya pai bi leibi sing je moi sing na wa na sem ma kan da moi na sem me ne bi sing na sai nung thin dagi angang musa ni tole nungai bane sin tham bo Oliver Sapam bro la ning khe da la bro ngai ram ge yum manung de sangage adudi Kanchana tu oina lebiro brother kat ha Kanchana Kanchana tu okay brother ai no tok chalagi ko Kanchana tu ai di film je khazan yeng je ko bro ai di liram dai te yeng bai de adi yeng age Kanchana tu do mi ne liram dra di lirake ado mi ne liram ba ga di amuli ba do nungai te ba ya khoi nga thong ka leu ji kan na khoi dan ne khoi ma ne khoi tei ma ne anh follow kìa wow xin tham ba xin tham rồi cái video thà kì kakak ha hơi lo hơi sinh mây đấy mày sinh ắt dạ sang như mình vậy GTO bro isak to amuk tang ulona please yenge bro ai ji ko ai mathang phajan tha ni ulaka ai mit na bai ko ai ya da lai mit cha ai ji phiba mam ni lai ai som video makha thaglak ta ba ya aduna ai myam da dum hayam ge na taw ne ba ai ji mit nari ai date 4 5 adai da check up chat kani duga du mang da phar di sum yang ni makha ta we explain tor ke please hingi bro so bi bia de ma thang phano la ke ai je gi na ba ki ko am chue ba cameo khetri horror movie ki wari lira o ya ai lira ke kingdom hi bro kingdom hogi Emoinu tau bro hogi Kemo Khetri hogi Kemo Khetri je brother oidro sister oidro tau dia kai no haijiba kai kingdom hogi Emoinu tau da haijiba brother ni yame du ni ne ai sini
Chahi kya surage bro? Ai chahi 27. GT Wakip. GT Wakip se bro itu natra. Camo crate 3 29 normal. Emoinu taunadro mayam. Kana emoinu taunage mayam. Mayam tay mit chawin mit namandana ko. Ai molom bu pa chatle bache. Ai molom si nong mada mari mangar thada de ate basi ai mit yam nai ba. Mit che I ka khatlaga ngang lai bu. Aro toy ba ko. Ai molom je senara chatlam ne mit yam nai ba hu. Lamjen lanchin mamangang tauwe kai nga tau tharage lanchin mamangang ge Kingdom bro gi explain yengba yam nungai thank you Kingdom bro me am support tau gi ne khoi na jo semba ngam jai je ko bro big fan big fan ai ni bro chap ani da khoi loina khoi bro ai ko mani khoi ju bro gi fan ngak ta ni ke na sin thamba thada ba la ge guru la kai lam no bro khoi se thenung gai kham bro kai no bro GT Wakip thenung gai di oi di ba bro ML sana bro sane bro Kingdom ML sane Camo K3 naba thuna pharo thank you wish be better boy tam na ba ju phani nga bani ne ai ju na mit siam nai ba ji ko phone ji yeng ba ekta na ba tar Bilasini salam bro si kai lam dai no tenung gai dai ne sister PUBG to hana sanara me bro au mit che na ba gi ko ai PUBG di sana ge mobile legend khaga sani Kingdom ya molom pai khangi upai leitre ai drop ju thalda dune mit che mahik lai hai ba doctor na ko ai mit chu soe ba hana dagi khang de tauri na ba thuna pharo bro farage Kingdom mayam gi board gi thu nam ta phajarage se aduga mayam gi nungai ba ko film faja ba no ba mayam gi pamba loina explain torke mathang ai ngasi min namandana ngasai pung baroda itum pung manga alai haugatle bai sumaina naram dabani bai nahan dagi ne fazana naklai jai mit che mit ke je bab ka je ubada blur chat pine ba lanchin ba mangang sane ye bro ai mobile legend khaga sane ha kakaki piro ha kakaki rosan phone piro hale karo san phone che bro gi wari libam dom ta yinge mayam si khoi yum ne ba ko ai boarding toy ba ko ai ne khoi daga boarding toy ba ko khoi di boarding da le ba si khoi yum ne ba a le we as ai gi wari libam du urdi mayam no khut loi ni da studio ju sa ba ngam de sum khoi di table da toro ga ko microphone khillaga tripod ama khillaga phone ani toro li bane ba open da ni da ko li si camo crate ai cái nó tàu kìa ai học dịch thì tôi Emoinugi yum da lại bà co học dịch thì phát ta nên quá boarding chat bà đó ai mà thằng laptop tụ là kìa ai wari libam đó
ꯁ꯭ꯇꯗꯤꯑꯣꯒ ꯂꯩꯇꯦꯗ ꯕ꯭ꯔꯣ ꯁꯥꯅꯁꯝ ꯔꯣꯕꯤꯟꯗ꯭ꯔꯣ ꯏꯃꯣꯏꯅꯨ ꯇꯧꯗ꯭ꯔꯕ꯭ꯔꯣ ꯇꯧꯋꯦ ꯔꯣꯕꯤꯟꯗ꯭ꯔꯣ ꯇꯧꯋꯦ ꯂꯟꯆꯦꯟꯕ ꯃꯉꯥ ꯑꯦꯛꯁꯄ꯭ꯂꯦꯟ ꯃꯇꯦꯛ ꯑꯃꯇ ꯇꯧꯔꯣ ꯏꯌꯥꯝꯕ ꯇꯧꯈꯥꯏꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯀꯩ ꯐꯤꯂꯝꯒꯤ ꯇꯧꯁꯤꯒꯦ ꯑꯩꯅ ꯂꯤꯈꯤꯕꯗ ꯍꯥꯏꯔꯛꯑꯣ ꯑꯅꯧꯕ ꯑꯣꯏꯅ ꯇꯧꯁꯤꯔꯥ ꯉꯔꯥꯡ ꯅꯍꯥꯟ ꯙ꯭ꯔꯨꯕꯒꯤ ꯇꯧꯁꯤꯔꯥ Kakak, ꯍꯥꯎ lagi suka. ꯆꯨꯞꯄꯨ ꯌꯥꯏ ꯙ꯭ꯔꯨꯕꯒꯤ ꯀꯩ ꯃꯇꯥꯡ ꯇꯧꯁꯤꯒꯦ ꯙ꯭ꯔꯨꯕꯒꯤ ꯙ꯭ꯔꯨꯕꯒꯤ ꯉꯔꯥꯡꯒꯤ ꯄꯥꯔꯠꯇꯒꯤ ꯍꯥꯏꯇꯥꯔꯒꯗꯤ ꯇꯧꯔꯛꯑꯣ ꯇꯥꯔꯒꯦ ꯕ꯭ꯔꯣ ꯑꯩꯁꯤꯅꯤ ꯀꯤꯡꯗꯝ ꯂꯥꯏꯚꯇ ꯑꯣꯏꯅ ꯇꯥꯔꯁꯦꯕꯀꯣ ꯃꯌꯥꯝ ꯀꯣ ꯇꯥꯔꯁꯤ ꯇꯧꯔꯛꯀꯦ ꯀꯩꯅꯣ ꯍꯥꯏꯁꯤ ꯌꯥꯝꯅ ꯊꯤꯕ꯭ꯔꯣ ꯑꯧ ꯁ꯭ꯇꯗꯤꯑꯣꯗꯣ ꯕ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯋꯥꯔꯤ ꯂꯤꯐꯝ ꯑꯣꯏꯅ ꯂꯩꯇꯦꯕ ꯑꯩꯗꯤ ꯇꯦꯕꯜꯗ ꯁꯨꯝ ꯑꯩꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦꯅꯦ ꯂꯥꯏꯔꯤꯛ ꯀꯩꯀꯩ ꯊꯝꯐꯝ ꯑꯩ ꯇꯦꯕꯜꯗꯨꯗ ꯑꯗꯨꯗ ꯑꯗꯨꯝ ꯂꯤꯌꯦꯕ ꯑꯩꯈꯣꯏꯗꯤ ꯁ꯭ꯇꯗꯤꯑꯣ ꯑꯣꯏꯅ ꯂꯩꯇꯦꯕ ꯃꯌꯥꯝ ꯑꯩꯒꯤ ꯑꯍꯧꯕ ꯏꯟꯇ꯭ꯔꯣꯗ ꯇꯧꯔꯕ꯭ꯔꯣ ꯑꯍꯧꯕ ꯏꯟꯇ꯭ꯔꯣꯒꯤꯗꯣ Sedikit. Nama terus. Yang hai. ꯌꯥꯔꯗꯤ ꯌꯥꯏ ꯍꯥꯏꯕꯤꯔꯣ ꯃꯌꯥꯝ ꯀꯃꯦꯟꯗ ꯑꯩ ꯑꯍꯧꯕꯒꯤ ꯏꯟꯇ꯭ꯔꯣꯗꯣ ꯌꯥꯏꯌꯦ ꯇꯧꯔꯣ ꯑꯗꯨꯗꯤ ꯇꯧꯔꯒꯦꯀꯣ ꯃꯌꯥꯝ ꯈꯣꯟꯖꯦꯜ ꯃꯥꯟꯅꯕ꯭ꯔꯥ ꯑꯃꯨꯛꯀ ꯑꯗꯨꯝ ꯀꯣ ꯑꯍꯥꯟꯕ ꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯕꯨ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯨ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯙ꯭ꯔꯨꯕ ꯐꯤꯂꯝ ꯑꯁꯤ ꯑꯦꯛꯁꯟ ꯑꯃꯁꯨꯡ ꯊ꯭ꯔꯤꯂꯔꯗ ꯕꯦꯁ ꯇꯧꯕ ꯇꯦꯂꯨꯒꯨꯒꯤ ꯐꯤꯂꯝ ꯑꯃꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗꯒꯤ ꯑꯣꯏꯅ ꯌꯦꯡꯉꯒ ꯈꯪꯃꯤꯟꯅꯔꯁꯤ ꯃꯥꯟꯅꯕ꯭ꯔꯣ ꯃꯌꯥꯝ ꯃꯥꯏꯛꯇ ꯂꯤꯕꯅꯤꯅ ꯈꯔꯗꯤ ꯈꯦꯠꯅꯔꯝꯃꯅꯤ ꯁꯤꯅ ꯄꯨꯔꯥ ꯐꯣꯟꯗꯒꯤ ꯔꯣ ꯑꯣꯏꯕꯅꯤꯅ ꯚꯣꯏꯁꯁꯦꯀꯣ ꯃꯌꯥꯝꯗ ꯀꯔꯤꯝꯇ ꯍꯪꯍꯧꯒꯦ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯟꯁꯦ ꯃꯤꯅ ꯇꯥꯕꯗꯀꯣ Ai singgu. ꯇꯞꯄꯦ ꯀꯥꯏ ꯍꯥꯏꯌꯦꯕ ꯚꯣꯏꯁꯁꯦ ꯑꯗꯨ ꯇꯞꯄ꯭ꯔꯥ ꯇꯞꯇꯕ꯭ꯔꯥ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯔꯝꯃꯨꯅꯦ ꯁꯦꯝ ꯕꯠ ꯗꯤꯐꯔꯦꯟ Oh, cikri. ꯌꯥꯝ ꯐꯖꯩ Oh, cikri. ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣ ꯍꯣꯏ ꯃꯌꯥꯝꯁꯦ ꯅꯣꯡꯃ ꯐꯖꯅ ꯑꯝꯇ ꯎꯅꯔꯗꯤꯀꯣ ꯄꯨꯜꯂꯗꯤ ꯅꯨꯡꯉꯥꯏꯒꯗꯧꯅꯤ Dadana kara ꯇꯞꯇꯦꯕꯀꯣ ꯀꯃꯦꯟꯗ ꯁꯨꯝ ꯇꯞꯄꯦꯅ ꯍꯥꯏꯔꯛꯄ ꯃꯤ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯀꯌꯥꯅꯣ ꯑꯩ ꯌꯥꯝꯗ꯭ꯔꯤꯗ ꯕ꯭ꯔꯣ ꯑꯩꯒꯤ ꯀꯣ ꯀꯦꯃꯣꯀꯦꯇ꯭ꯔꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ 70K ꯌꯧꯗꯣꯔꯦ 70K ꯌꯧꯗꯧꯕ ꯈꯤꯇꯪ ꯉꯥꯏꯔꯕꯅꯦ 100 ꯃꯨꯛꯇꯪ ꯉꯥꯏꯔꯕꯅꯦ ꯂꯥꯏ ꯊꯥꯟꯖꯜꯂꯛꯀꯅꯨ ꯂꯩ ꯃꯅꯤꯡꯊꯧꯖꯝ Sini ya sini. Anu di. ꯁꯤꯟꯊꯥ ꯅꯤꯡꯊꯣ ꯁꯦꯝꯕ꯭ꯔꯣ ꯑꯣ ꯃꯥꯟꯅꯕ꯭ꯔꯣ ꯈꯣꯟꯖꯦꯜꯁꯦ Foto nomor. ꯈꯣꯏꯔꯣꯝ ꯄꯥꯟꯊꯣꯏ Mai kare. ꯑꯥꯔ ꯌꯨ ꯃꯣꯔ ꯗꯦꯟ ꯁꯟꯖꯤꯠ ꯌꯨ ꯑꯥꯔ ꯃꯣꯔ ꯗꯦꯟ ꯁꯟꯖꯤꯠ ꯑꯁ ꯀꯗꯥꯏꯗꯩꯅꯣꯗ ꯕ꯭ꯔꯣ ꯁꯟꯖꯤꯠ ꯍꯣꯏꯒꯗꯤ ꯑꯩꯈꯣꯏꯒ ꯄꯥꯟꯅ ꯌꯥꯄꯣꯠꯇꯦ Kakak. Mai kare. ꯀꯦꯃꯣꯀꯦꯇ꯭ꯔꯤ ꯇꯞꯇꯦꯗ ꯑꯣ ꯑꯩꯗꯤ ꯇꯞꯄꯦ ꯍꯥꯏꯕꯗꯨꯗ ꯋꯥꯔꯤꯗꯣ ꯑꯩ ꯁꯥꯎꯟꯒ ꯂꯩꯈꯠꯂꯒ ꯍꯥꯞꯄ ꯌꯥꯎꯋꯦꯕꯀꯣ ꯕ꯭ꯔꯣ ꯑꯦꯝ ꯑꯦꯜꯒꯤ ꯑꯥꯏ ꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯑꯦꯝ ꯑꯦꯜ ꯑꯥꯏ ꯗꯤꯁꯦ ꯑꯩ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯁꯤ ꯐꯣꯟꯁꯤꯗ ꯌꯥꯎꯕꯅꯦ ꯀꯃꯥꯏꯅ ꯈꯪꯅꯤ ꯑꯗꯨꯗꯤ ꯑꯥꯏ ꯗꯤ ꯆꯤꯟꯐꯥꯗꯤ ꯄꯨꯗꯦꯕꯀꯣ ꯕ꯭ꯔꯣ ꯀꯃꯥꯏꯅ ꯌꯦꯡꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤꯅꯦ ꯑꯩꯁꯨ ꯁ꯭ꯇꯥꯔꯠ ꯑꯦ ꯄꯣꯜ ꯁꯤ ꯀꯃꯥꯏꯅ ꯊꯣꯛꯀꯦ ꯈꯪꯗꯦꯅꯦ ꯑꯩꯁꯨ ꯂꯥꯏꯚꯁꯦ ꯇꯣꯏꯅ ꯊꯥꯗꯦꯕꯀꯣ ꯅꯣꯏ ꯂꯥꯏꯚꯇꯒꯤ ꯀꯃꯥꯏꯅ ꯊꯣꯛꯀꯦ ꯈꯣꯠꯀꯦ ꯑꯩꯁꯨ ꯈꯪꯗꯦꯕꯀꯣ ꯕ꯭ꯔꯣ ꯑꯩ ꯃꯊꯪ ꯏꯁꯜꯂꯒꯦ ꯑꯗꯨꯒ ꯍꯥꯏꯔꯛꯀꯦ ꯃꯊꯪ ꯊꯥꯕꯗ ꯑꯗꯨ ꯄꯨꯂꯞ ꯁꯥꯟꯅꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯌꯥꯝ ꯆꯦꯅꯦꯜꯒꯤ ꯃꯤꯡꯗꯣ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯏꯌꯥꯝꯕ ꯌꯥꯕꯅꯤ ꯑꯩ ꯑꯦꯝ ꯑꯦꯜ ꯃꯤꯡꯗꯤ ꯐꯖꯕꯅꯤꯍꯦ
She not the what? She told about the banana. She told what you told. ꯑꯩꯒꯤꯗꯨ ꯊꯤꯕꯗ ꯐꯪꯗ꯭ꯔꯥ ꯈꯪꯗꯦꯅꯦ No, no. MF Rabi King of ML ꯑꯅ ꯍꯥꯡꯕꯅꯦꯕ ꯑꯩꯒꯤꯗꯣ The whole me asked me. The dad ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯀꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕꯤ ꯍꯥꯡꯈꯤꯅꯤ ꯃꯤꯡꯒꯗꯣ asked me. The dad. ꯑꯝꯇ ꯑꯣꯟꯊꯣꯛꯇ꯭ꯔꯗꯤ ꯃꯌꯥꯝꯅ ꯇꯥꯈꯤꯕ ꯐꯤꯂꯝ ꯈ꯭ꯋꯥꯏ ꯐꯖꯕ ꯑꯃ ꯍꯥꯏꯕꯤꯔꯣꯅꯦ ꯑꯩꯒꯤ ꯑꯗꯨꯝ ꯍꯥꯏꯔꯣꯅꯦ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯈꯤꯕ ꯃꯌꯥꯝꯅ ꯐꯖꯩ ꯀꯥꯏꯅ ꯈꯟꯈꯤꯕ ꯋꯥꯔꯤꯗ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯁꯨ ꯃꯌꯥꯝꯅ ꯁꯨꯝ ꯄꯥꯝꯈꯤꯕ ꯑꯩ ꯐꯣꯟ ꯑꯗꯥꯏ ꯅꯥꯗ ꯂꯩꯒꯤꯗ ꯁꯤꯂꯦ ꯍꯜꯂꯣ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯕꯣ ꯌꯦꯡꯊꯣꯏ ꯑꯣꯏꯅꯥꯝ ꯆꯥꯗ꯭ꯔꯤꯌꯦ ꯕ꯭ꯔꯣ ꯂꯟꯆꯦꯟꯕ ꯃꯉꯥ ꯁ꯭ꯋꯤꯠ ꯑꯣꯝ ꯍꯥꯏꯔꯦꯅꯦ ꯁ꯭ꯋꯤꯠ ꯑꯣꯝꯁꯦ ꯌꯥꯝ ꯄꯥꯝꯅꯈꯤꯕ꯭ꯔꯣ ꯀꯩꯅꯣ ꯃꯌꯥꯝꯅ ꯁ꯭ꯋꯤꯠ ꯍꯣꯝ ꯁꯤꯖꯟ 3ꯁꯦ ꯑꯩ ꯂꯤꯗ꯭ꯔꯦꯕꯀꯣ ꯁꯤꯖꯟ ꯃꯌꯥꯝ ꯂꯤꯕꯗꯣ ꯌꯦꯡꯅꯤꯡꯕ ꯃꯤꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦ ꯌꯦꯡꯅꯤꯡꯗꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦ ꯁꯤꯖꯟ ꯂꯤꯕꯤꯔꯛꯀꯅꯨ ꯍꯥꯏꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯨ ꯂꯤꯈꯤꯗꯕꯅꯦꯕ ꯑꯩꯗꯣ ꯈꯣꯏꯔꯣꯝ ꯄꯥꯔꯤꯊꯣꯏ ꯗ꯭ꯔꯨꯕ ꯁꯥꯍꯣ ꯑꯁ ꯌꯥꯝ ꯌꯦꯡꯉꯦꯅꯦ ꯃꯌꯥꯝ ꯑꯥꯔ ꯄ꯭ꯔꯖꯦꯟ ꯂꯥꯛꯑꯦ ꯍꯜꯂꯣ ꯃꯌꯥꯝ ꯂꯥꯛꯑꯦ ꯔꯟꯖꯟ ꯃꯨꯇꯨꯝ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟꯁꯦ ꯃꯨꯠꯇꯅꯕ ꯂꯩꯀꯥꯏ ꯈꯨꯗꯤꯡꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯏꯔꯥꯠꯂꯗꯤ ꯐꯒꯅꯤ ꯈꯜꯂꯤ ꯌꯥꯝ ꯆꯨꯝꯃꯦ ꯕ꯭ꯔꯣ ꯔꯟꯖꯟꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯥꯔ ꯂꯥꯛꯑꯦ ꯑꯥꯔ ꯄ꯭ꯔꯖꯦꯟ ꯂꯥꯛꯑꯦ ꯃꯌꯥꯝ ꯑꯥꯔ ꯄ꯭ꯔꯖꯦꯟ ꯈꯪꯕꯤꯕ ꯅꯠꯇ꯭ꯔꯣ ꯃꯌꯥꯝ ꯑꯥꯔ ꯄ꯭ꯔꯖꯦꯟꯒꯤ ꯗꯥꯏꯂꯣꯛ ꯇꯧꯍꯜꯂꯛꯎꯔꯣ ꯑꯥꯔ ꯄ꯭ꯔꯖꯦꯟꯗꯣ ꯌꯥꯝꯕꯅꯦꯕ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯃꯤꯟꯅꯔꯤꯕ ꯍꯧꯖꯤꯛ ꯌꯥꯔꯒꯗꯤ ꯑꯥꯔ ꯄ꯭ꯔꯖꯦꯟꯒꯤ ꯀꯩꯅꯣ ꯍꯥꯏꯔꯣ ꯌꯥꯔꯒꯗꯤ ꯑꯩ ꯀꯩꯅꯣ ꯇꯧꯍꯜꯂꯛꯀꯦ ꯃꯥꯅꯦ ꯂꯦꯖꯦ ꯂꯥꯛꯑꯦ ꯌꯥꯏ ꯇꯧꯍꯜꯂꯛꯑꯣꯏ ꯗꯥꯔꯁꯟ ꯅꯪꯒꯤ ꯑꯍꯧꯕ ꯏꯟꯇ꯭ꯔꯣ ꯇꯧ ꯂꯥꯛꯑꯣ ꯀꯩꯅꯣ ꯇꯥꯒꯦ ꯇꯧꯍꯜꯂꯛꯀꯦ ꯃꯌꯥꯝ ꯑꯥꯔ ꯄ꯭ꯔꯖꯦꯟꯒꯤꯀꯣ ꯍꯜꯂꯣ ꯃꯌꯥꯝ ꯇꯧꯍꯜꯂꯛꯀꯦꯀꯣ ꯇꯧ ꯂꯥꯛꯑꯣꯗꯅ ꯃꯤ ꯅꯪꯒꯤ ꯐꯦꯟ ꯃꯌꯥꯝ ꯌꯥꯎꯏꯁꯨꯗ꯭ꯔꯣ ꯑꯩꯒꯤ ꯚꯤꯌꯨꯋꯔꯁꯤꯗꯣ ꯌꯥꯏꯌꯦ ꯇꯧꯍꯜꯂꯛꯑꯣ ꯃꯌꯥꯝ ꯑꯥꯔ ꯄ꯭ꯔꯖꯦꯟꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯀꯩꯅꯣ ꯌꯧꯗ꯭ꯔꯣꯕꯅꯦ 1,00,000 ꯌꯧꯗ꯭ꯔꯣꯕꯅꯦ ꯑꯗꯨ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯥꯔ ꯀꯃꯦꯟ ꯇꯧꯁꯤꯜꯂꯣ ꯑꯝꯇ ꯃꯌꯥꯝ 1,00,000 ꯌꯧꯍꯜꯂꯁꯦ ꯑꯝꯇ ꯁꯤꯜꯚꯔ ꯄ꯭ꯂꯦ ꯕꯇꯟꯒ ꯑꯝꯇ ꯄꯥꯏꯍꯜꯂꯁꯦ ꯀꯦꯃꯣ ꯈꯦꯇ꯭ꯔꯤ ꯁ꯭ꯋꯤꯠ ꯍꯣꯝꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯁ꯭ꯋꯤꯠ ꯍꯣꯝꯗꯣ ꯀꯨꯏꯔꯕꯅꯦ ꯃꯌꯥꯝ ꯑꯥꯔ ꯄ꯭ꯔꯖꯦꯟ ꯀꯩꯅꯣ ꯇꯧꯍꯜꯂꯛꯑꯒꯦ ꯗꯥꯏꯂꯣꯛ ꯗꯣꯟ ꯁꯥꯏ ꯑꯋꯥꯔ ꯂꯤꯖꯦꯟ ꯍꯥꯏꯁꯦ ꯀꯩꯗꯧꯕꯩ ꯀꯥꯏꯗꯣꯏꯅꯣꯅꯦ ꯃꯈꯣꯟꯁꯦ ꯈꯦꯠꯅꯔꯕ ꯑꯃꯨꯛ ꯑꯥꯔꯒꯅꯤꯀꯣ ꯑꯩ ꯂꯩꯃꯤꯟꯅꯩꯁꯦ ꯃꯌꯥꯝ ꯍꯜꯂꯣ ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯥꯔ ꯄ꯭ꯔꯖꯦꯟꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯌꯥꯔꯦꯀꯣ ꯍꯜꯂꯣ ꯃꯌꯥꯝ ꯇꯧꯈ꯭ꯔꯦ ꯃꯌꯥꯝ ꯑꯩ ꯍꯟꯇꯣ ꯏꯟꯖꯥꯡ ꯊꯣꯡꯒꯦ ꯃꯌꯥꯝ ꯗꯣꯟ ꯁꯥꯏ ꯑꯋꯥꯔ ꯂꯤꯖꯦꯟ ꯏꯀꯥꯏꯗ꯭ꯔꯦ ꯗꯥꯏꯂꯣꯛ ꯇꯧꯊꯣꯛꯑꯝꯃꯦ ꯃꯌꯥꯝ ꯍꯟꯇꯣ ꯀꯤꯡꯗꯝ ꯄꯨꯝꯅꯃꯛꯀꯤ ꯐ꯭ꯔꯦꯟ ꯉꯥꯛꯇꯅꯤ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏ ꯃꯌꯥꯝꯀꯣ ꯄꯨꯂꯞ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯀꯣ ꯕ꯭ꯔꯣꯏꯁꯦ ꯑꯝꯇꯪ ꯄꯨꯂꯞ ꯄꯨꯜꯂꯦꯗꯅ ꯑꯝꯇꯪ ꯆꯥꯛ ꯆꯥꯃꯤꯟꯅꯔꯗꯤ ꯅꯨꯡꯉꯥꯏꯒꯗꯧꯅꯦ ꯂꯣꯏꯅ ꯂꯩꯁꯅꯥꯔꯨꯡ ML ꯁꯥꯟꯅꯕ꯭ꯔꯣ ꯁꯥꯟꯅꯩ ꯀꯤꯡꯗꯝ ꯁꯛ ꯌꯦꯡꯒꯦ ꯑꯥꯔꯒꯤ ꯑꯥꯔꯁꯦ ꯃꯁꯛ ꯎꯠꯂꯣ ꯍꯥꯏꯕ ꯌꯥꯔꯣꯏ ꯏꯔꯦꯡꯕꯝ ꯖꯞ ꯇꯛ ꯍꯦꯖꯥꯟ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯔꯣ ꯏꯔꯦꯡꯕꯝꯁꯦ ꯑꯩ ꯉꯁꯥꯏ ꯀꯃꯦꯟꯗ ꯊꯦꯡꯅꯔꯝꯃꯦ ꯖꯞ ꯇꯛ ꯍꯦꯖꯥꯟ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯔꯣꯅ ꯇꯧꯔꯛꯀꯦ ꯑꯩ ꯃꯤꯠ ꯅꯥꯕ ꯐꯕ ꯂꯣꯏ ꯇꯧꯔꯛꯀꯦꯁꯦ ꯃꯌꯥꯝꯒꯤ ꯑꯝꯇ ꯄꯦꯜꯍꯜꯂꯒꯦꯁꯦ ꯃꯌꯥꯝꯒꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯐ꯭ꯔꯣꯝ ꯃꯥꯏ ꯁꯥꯏꯠ ꯊꯦꯡꯀ꯭ꯌꯨ ꯈꯣꯏꯔꯣꯝ ꯄꯥꯔꯤꯊꯣꯏ ꯀꯤꯡꯗꯝ ꯑꯩ ꯎꯠꯂꯛꯀꯦꯀꯣ ꯃꯥꯗꯣ ꯁꯛ ꯗꯥꯏꯔꯦꯛꯇꯤ ꯎꯠꯂꯛꯑꯣꯏꯒꯦ ꯃꯥꯗꯣ ꯉꯥ ꯊꯣꯡꯉꯤꯕ ꯀꯟꯅ
ꯆꯥꯛ ꯁꯤꯟꯁꯦ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯃꯌꯥꯝ ꯄꯨꯂꯞꯅ ꯄꯨꯜꯂ ꯁꯤꯟꯁꯤ ꯀꯩꯅꯣ ꯁꯤ ꯑꯥꯔ ꯄ꯭ꯔꯖꯦꯟꯁꯤꯗ ꯉꯧ ꯂꯩꯔꯦ ꯃꯌꯥꯝ ꯑꯥꯔ ꯄ꯭ꯔꯖꯦꯟ ꯊꯣꯡꯒꯥꯏꯔꯤ ꯈꯣꯏꯗꯥꯅꯤ ꯑꯥꯏ ꯗꯤ ꯄꯤꯔꯛꯑꯣ ꯁꯥꯟꯅꯃꯤꯟꯅꯁꯦ ꯑꯩ ꯑꯥꯏ ꯗꯤꯁꯦꯀꯣ ꯑꯩ ꯍꯧꯖꯤꯛ ꯐꯣꯟ ꯁꯤ ꯐꯣꯟꯁꯤꯗꯤ ꯌꯥꯎꯕꯅꯦꯕ ꯑꯗꯨꯏ ꯀꯃꯥꯏꯅ ꯂꯧꯊꯣꯛꯀꯗꯣꯏꯅꯣꯗꯣ ꯈꯪꯗ꯭ꯔꯦꯕ ꯑꯩꯁꯦ ꯑꯩ ꯃꯊꯪ ꯂꯥꯏꯚ ꯊꯥꯕꯗ ꯍꯥꯏꯔꯛꯀꯦ ꯑꯥꯏ ꯗꯤꯗꯣ ꯃꯌꯥꯝ ꯀꯃꯦꯟꯗꯀꯣ ꯄꯤꯟ ꯇꯧꯔꯒꯀꯣ ꯊꯝꯃꯛꯀꯦ ꯑꯗꯨꯒ ꯁꯥꯟꯅꯁꯤ ꯀꯩꯅꯣ ꯅꯣꯡ ꯉꯥꯏꯍꯥꯛ ꯑꯋꯥ ꯄꯣꯊꯥꯕ ꯑꯣꯏꯅ ꯈꯔ ꯀꯔꯤ ꯃꯊꯦꯜꯅꯣ ꯉꯥ ꯇꯧꯔꯦ ꯁꯥꯔ ꯀꯃꯟ ꯉꯥ ꯇꯧꯔꯦ ꯁꯥꯔ ꯀꯃꯟ ꯂꯣꯏꯒꯤ ꯉꯥ ꯇꯧꯗ꯭ꯔꯣ ꯏꯔꯦꯡꯕꯝ ꯍꯥꯟꯅ ꯇꯧꯈ꯭ꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯦ ꯐꯪꯗ꯭ꯔꯦ ꯊꯤꯕ ꯖꯞꯇ ꯍꯦꯖꯥꯟꯗꯨꯔꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯉꯝꯃꯦꯀꯣ ꯕ꯭ꯔꯣ ꯖꯞꯇ ꯍꯦꯖꯥꯟꯗꯣ ꯌꯨꯇꯨꯕꯇ ꯑꯃꯗꯤ ꯊꯣꯛꯍꯧꯋꯦ ꯑꯩ ꯃꯤꯅ ꯇꯧꯈꯤꯕꯗꯣ ꯑꯃꯨꯛꯁꯨ ꯇꯟꯕꯀꯣ ꯇꯧꯕꯁꯦ ꯀꯃꯦꯟꯗ ꯃꯤꯅ ꯇꯧꯈꯤꯕꯁꯦ ꯇꯧꯕꯤꯔꯛꯀꯅꯨ ꯀꯥꯏꯅꯒ ꯉꯥꯡꯉꯛꯄ ꯌꯥꯎꯋꯦꯕ ꯑꯗꯨꯗ ꯑꯩꯁꯨ ꯇꯟꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯀꯃꯟ ꯈꯣꯏꯗ ꯆꯥꯔꯖ ꯂꯥꯛꯑꯣ ꯀꯩꯅꯣ ꯌꯦꯡꯒꯦ ꯑꯩ ꯖꯞꯇ ꯍꯦꯖꯥꯟꯗꯣ ꯑꯩ ꯌꯥꯕꯒ ꯇꯧꯔꯛꯀꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯤꯠꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯀꯣ ꯈꯔ ꯀꯣ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯂꯣꯏ ꯇꯧꯔꯛꯈꯤꯁꯦ ꯀꯦꯃꯣꯈꯦꯇ꯭ꯔꯤ ꯕ꯭ꯔꯣ ꯅꯟ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯔꯛꯑꯣ ꯅꯟꯁꯦ ꯇꯧꯔꯝꯃꯗꯧ ꯃꯥꯜꯂꯦ ꯕ꯭ꯔꯣ ꯕꯨꯠꯀꯤ ꯅꯟꯁꯦ ꯀꯟꯖꯨꯔꯤꯡꯒꯤ ꯁꯦꯔꯤꯁ ꯑꯣꯏꯗꯣꯏꯅꯦꯕ ꯃꯥꯁꯦ ꯅꯟꯅ ꯍꯥꯜꯂꯦꯕꯀꯣ ꯅꯟꯁꯦ ꯇꯧꯔꯝꯃꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯆꯈꯥꯎ ꯌꯥꯗ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯁꯥꯔ ꯀꯃꯟ ꯆꯈꯥꯎ ꯀꯩꯅꯣꯅꯦꯍꯦ ꯑꯃ ꯁꯤꯟꯇꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯈꯣꯏꯔꯝ ꯄꯥꯟꯊꯣꯏ ꯕ꯭ꯔꯣ ꯑꯥꯔ ꯌꯨ ꯐ꯭ꯔꯣꯝ ꯍꯩꯔꯣꯛ ꯍꯩꯔꯣꯛꯇꯩ ꯅꯠꯇꯦ ꯕ꯭ꯔꯣ ꯑꯩꯗꯤ ꯍꯩꯔꯣꯛꯇ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯂꯩꯌꯦ ꯏꯃꯥꯟꯅꯕ ꯉꯥꯛꯇꯅꯦ ꯍꯩꯔꯣꯛꯇ ꯐ꯭ꯂꯤꯛꯁꯣꯒꯗꯣ ꯈꯪꯕ꯭ꯔꯣ ꯐ꯭ꯂꯤꯛꯁꯣ ꯑꯦꯟ ꯀꯦ ꯑꯦꯛꯁꯄ꯭ꯂꯦꯅꯔ ꯗꯤ ꯀꯦ ꯁꯣ ꯋꯥꯟ ꯄꯦꯛ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯉꯥꯛꯇꯅꯦ ꯃꯨꯁꯔꯥ ꯍꯤꯞ-ꯍꯣꯞ ꯅꯃꯥꯏ ꯅꯃꯤꯠꯇꯣ ꯎꯍꯜꯂꯛꯎꯅꯦ ꯕ꯭ꯔꯣ ꯃꯥꯏ ꯃꯤꯠꯁꯦ ꯌꯥꯗ꯭ꯔꯤ ꯕ꯭ꯔꯣ ꯑꯩꯀꯣ ꯅꯥꯕꯒꯤ ꯌꯥꯗ꯭ꯔꯤꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯎꯠꯂꯛꯀꯦ ꯅꯥꯕ ꯐꯔꯀꯥꯟꯗꯀꯣ ꯈꯣꯏꯔꯨꯝ ꯄꯥꯔꯤꯊꯣꯏ ꯌꯦꯁ ꯀꯅꯥꯝ ꯇꯧꯗ꯭ꯔꯤꯌꯦ ꯑꯣꯀꯦ ꯕ꯭ꯔꯗꯔ ꯏꯔꯦꯡꯕꯝꯒ ꯑꯩ ꯖꯞꯇ ꯍꯦꯖꯥꯟꯗ ꯇꯧꯔꯛꯑꯒꯦ ꯂꯟꯆꯦꯟꯕ ꯃꯉꯥꯡ ꯈꯪꯉꯦ ꯈꯣꯏꯔꯣꯝ ꯄꯥꯔꯤꯇꯣꯟ ꯁꯟꯖꯤꯠ ꯑꯣꯜꯁꯣ ꯕ꯭ꯔꯣ ꯁꯟꯖꯤꯠꯇꯣ ꯑꯩꯈꯣꯏꯒꯤꯗꯤ ꯄꯨꯟꯗꯦꯕꯀꯣ ꯑꯃꯨꯛ ꯍꯩꯔꯣꯛꯇꯒꯤꯅꯦ ꯃꯥꯁꯨ ꯂꯟꯆꯦꯟꯕ ꯃꯉꯥꯡ ꯑꯣꯏꯅ ꯈꯪꯉꯦ ꯍꯥꯏꯁꯤ ꯀꯩꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯗꯦꯅꯤꯟꯁꯜ ꯃꯨꯇꯨꯝ ꯐꯦꯁ ꯑꯣꯏꯅ ꯎꯠꯂꯛꯑꯣ ꯐꯦꯁꯁꯦ ꯑꯩ ꯎꯠꯄ ꯌꯥꯗ꯭ꯔꯤꯕ꯭ꯔꯣ ꯑꯩ ꯃꯊꯪ ꯐꯖꯅ ꯎꯠꯂꯛꯀꯦ ꯑꯩ ꯍꯧꯖꯤꯛ ꯅꯥꯔꯤꯕꯀꯣ ꯃꯤꯠꯁꯦ ꯅꯥꯕꯒꯤ ꯑꯩꯁꯦ ꯃꯥꯏ ꯃꯤꯠꯀ ꯇꯥꯗꯕꯤꯅꯦ ꯍꯧꯖꯤꯛ ꯂꯩꯁꯦ ꯀꯤꯡꯗꯝ ꯊꯃꯣꯏ ꯀꯥꯏꯔꯕ ꯃꯆꯥꯅ ꯃꯄꯥꯒꯤ ꯂꯃꯟ ꯈꯨꯝꯈꯤꯕ ꯑꯦꯛꯁꯄ꯭ꯂꯦꯟꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ 100% ꯊꯦꯡꯀ꯭ꯌꯨ ꯐꯖꯅ ꯇꯥꯕꯤꯕꯩꯀꯣ ꯌꯥꯝ ꯍꯔꯥꯎꯋꯦ ꯃꯌꯥꯝꯅ ꯐꯖꯅ ꯇꯥꯕꯤꯔꯝꯕꯁꯦ ꯕ꯭ꯔꯣ ꯏꯁꯩ ꯑꯝꯇ ꯁꯛꯂꯛꯑꯣ ꯀꯤꯡꯗꯝ ꯀꯩ ꯏꯁꯩ ꯁꯛꯁꯤꯒꯦ ꯃꯌꯥꯝ ꯏꯁꯩ ꯈꯜꯂꯣꯅꯦ ꯁꯛꯀꯥꯏꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯩꯇꯦ ꯑꯗꯨ ꯁꯛꯀꯥꯏꯒꯦ ꯀꯩꯅꯣ ꯏꯃꯣꯏꯅꯨ ꯏꯔꯥꯠꯂꯗꯤ ꯑꯝꯇ ꯎꯠꯂꯛꯑꯣ ꯗꯥꯏꯅꯦꯟꯁꯟ ꯃꯨꯇꯨꯝ ꯍꯣꯏ ꯎꯠꯂꯛꯀꯦ ꯑꯩꯈꯣꯏ ꯆꯥꯎꯅ ꯇꯧꯗ꯭ꯔꯦ ꯑꯗꯨꯝ ꯄꯤꯛꯅ ꯑꯩꯈꯣই ꯆꯥꯛꯁꯪꯉꯤꯁꯦ ꯑꯩꯈꯣꯏ ꯉꯥ ꯊꯣꯡꯉꯤ ꯀꯟꯅ ꯏꯃꯣꯏꯅꯨ ꯔꯖꯥ ꯈꯥꯟ ꯍꯥꯏ ꯍꯩꯇꯪꯕ ꯁꯛꯂꯛꯑꯣ ꯑꯗꯨꯗꯤ ꯐꯥꯗꯦꯕ꯭ꯔꯣ ꯍꯩꯇꯪꯕꯗꯨ ꯐꯥꯗꯦ ꯀꯩꯅꯣꯒꯤꯗꯣ ꯏꯜꯕꯤꯁꯀꯤꯗꯣ ꯌꯦꯟꯁꯥꯡꯁꯤꯗꯤ ꯎꯪꯉꯦ
ꯗꯦꯅꯤꯟꯁꯟ ꯆꯥꯔꯁꯤ ꯂꯥꯛꯑꯣꯅꯦ ꯄꯨꯂꯞ ꯅꯩꯔꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯍꯩꯇꯪꯕ ꯅꯠꯇꯕ ꯑꯃ ꯈꯜꯂꯣ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯦꯛꯁꯄ꯭ꯂꯦꯟꯗꯒꯤ ꯁꯤꯡꯒꯔ ꯑꯣꯏꯅ ꯑꯣꯟꯊꯣꯛꯑꯁꯤꯔꯣ ꯍꯧꯖꯤꯛ ꯏꯟꯖꯥꯡ ꯊꯣꯡꯍꯧꯔꯤꯗꯣ ꯃꯌꯥꯝ ꯑꯥꯔ ꯑꯥꯔ ꯄ꯭ꯔꯖꯦꯟꯅꯦ ꯗꯦꯅꯤꯟꯁꯟ ꯃꯨꯇꯨꯝ ꯕ꯭ꯔꯗꯔ ꯅꯛꯅꯔꯝꯕ ꯑꯣꯏꯔꯗꯤ ꯏꯟꯁꯥꯡ ꯂꯥꯜꯂꯝ ꯌꯥꯕꯅꯦ ꯑꯁ ꯑꯗꯨꯅꯦ ꯑꯩ ꯊꯤꯟꯕ ꯆꯦꯜꯂꯛꯀꯗꯣꯏꯅꯤ ꯀꯩꯅꯣ ꯕ꯭ꯔꯗꯔꯒꯤ ꯅꯛꯅꯔꯝꯃꯗꯤ ꯀꯦꯅꯦꯗꯤ ꯋꯥꯔꯦꯄꯝ ꯀꯥꯏ ꯀꯩꯅꯣ ꯀꯥꯏ ꯌꯥꯒ꯭ꯔꯥꯅꯣ ꯍꯥꯏꯔꯣ ꯊꯤꯅꯨꯡꯒꯩ ꯑꯣꯏꯗꯣꯏꯅꯦ ꯕ꯭ꯔꯣ ꯀꯦꯅꯦꯗꯤ ꯃꯥꯗꯣ ꯎꯠꯂꯛꯑꯣ ꯑꯥꯔ ꯑꯥꯔ ꯄ꯭ꯔꯖꯦꯜꯂꯣ ꯀꯤꯡꯗꯝ ꯂꯥꯛꯑꯒꯦ ꯂꯥꯛꯑꯣ ꯀꯩꯅꯣ ꯕ꯭ꯔꯣ ꯆꯥꯃꯤꯟꯅꯔꯁꯤ ꯀꯩꯅꯣ ꯐꯝꯃꯒ ꯑꯁ ꯃꯌꯥꯝ ꯑꯩꯗꯤ ꯍꯧꯖꯤꯛ ꯃꯤꯠ ꯈꯛꯇꯪ ꯅꯠꯇꯦꯗ ꯑꯩꯗꯤ ꯌꯥꯝ ꯅꯥꯔꯦꯗ ꯈꯣꯡꯁꯨ ꯅꯥꯕꯤꯅꯦ ꯑꯩꯗꯤ ꯍꯧꯖꯤꯛ ꯍꯤꯗꯥꯛ ꯆꯥꯔꯤꯕ ꯑꯩꯗꯤ ꯑꯥꯔ ꯄ꯭ꯔꯖꯦꯟꯗꯨꯁꯦ ꯅꯪ ꯉꯥ ꯊꯣꯡ ꯂꯩꯍꯧꯕꯅꯤ ꯎꯠꯂꯛꯀꯦꯁꯦ ꯀꯩ ꯉꯥꯅꯣ ꯍꯣꯏ ꯅꯥꯄꯤ ꯆꯥꯕꯤꯅꯤ ꯇꯨ ꯑꯥꯔ ꯑꯥꯔ ꯄ꯭ꯔꯖꯦꯟ ꯉꯧꯔꯤ ꯀꯟꯅ ꯃꯥ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯥꯔ ꯑꯥꯔ ꯄ꯭ꯔꯖꯦꯟ ꯈꯨꯠ ꯌꯦꯡꯁꯤ ꯂꯥꯛꯑꯣ ꯇꯨ ꯑꯥꯔ ꯄ꯭ꯔꯖꯦꯟ ꯈꯨꯠ ꯂꯩ ꯁꯤꯗ ꯕ꯭ꯔꯣꯒꯤ ꯂꯥꯏꯅꯥ ꯄꯨꯝꯅꯃꯛ ꯐꯔꯣ ꯐꯔꯒꯦ ꯑꯝꯇ ꯐꯔꯒꯦ ꯑꯁ ꯌꯥꯗ꯭ꯔꯦ ꯑꯩ ꯈꯣꯡꯁꯨ ꯅꯥꯏ ꯃꯤꯠꯁꯨ ꯅꯥꯏ ꯑꯩ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯅꯥꯔꯣꯏꯗꯧ ꯃꯥꯟꯕ ꯉꯥꯛꯇ ꯅꯥꯈꯠꯂꯦ ꯍꯌꯦꯡꯁꯤꯕꯨ ꯀꯩ ꯃꯊꯦꯜ ꯇꯧꯗꯣꯏꯅꯣ ꯍꯌꯦꯡ ꯅ꯭ꯌꯨ ꯏꯌꯔꯅꯤꯅ ꯕ꯭ꯔꯣ ꯑꯁ ꯀꯩꯀꯩꯅꯣ ꯇꯧꯊꯔꯅꯤ ꯑꯩ ꯆꯥꯕꯗꯤ ꯌꯥꯗꯕꯅꯤ ꯌꯦꯟ ꯀꯩꯀꯩꯁꯦ ꯑꯗꯨ ꯆꯥꯔꯅꯤ ꯅ꯭ꯌꯨ ꯏꯌꯔꯅꯤꯅ ꯍꯌꯦꯡꯁꯦ ꯃꯈꯟ ꯃꯈꯟ ꯇꯧꯔꯒ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯈꯔ ꯄꯨꯜꯂꯗꯧꯅꯤ ꯂꯥꯔꯖꯣꯁ ꯕ꯭ꯔꯣ ꯇꯥꯏ ꯕ꯭ꯔో ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯕꯣ ꯀꯃꯥꯏꯅ ꯇꯧꯅꯔꯤꯒꯦ ꯃꯌꯥꯝ ꯀꯩꯅꯣꯅꯦꯍꯦ ꯀꯤꯡꯗꯝ ꯍꯌꯦꯡꯗꯤ ꯂꯥꯏꯚ ꯊꯥꯗꯣꯏꯔꯣ ꯕ꯭ꯔꯣ ꯈꯪꯗꯦꯗ ꯑꯩꯗꯤ ꯉꯁꯤ ꯁꯨꯝ ꯏꯃꯣꯏꯅꯨ ꯑꯣꯏꯕꯒꯤꯀꯣ ꯊꯥꯔꯛꯄꯅꯤꯗ ꯁꯨꯝ ꯗꯦꯅꯤꯁꯟ ꯃꯨꯇꯨꯝ ꯅ꯭ꯌꯨ ꯆꯦꯞꯇꯔ ꯑꯃ ꯂꯥꯛꯑꯗꯣꯏꯅꯦ ꯂꯥꯛꯑꯗꯣꯏꯅꯤ ꯆꯥꯔꯦ ꯕ꯭ꯔꯣ ꯂꯥꯔꯖꯣꯁꯁꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯕ꯭ꯔꯣ ꯃꯪꯁꯥꯕ ꯅꯤꯄꯥ ꯅꯪꯒꯤ ꯅꯝꯕꯔꯗꯣ ꯌꯥꯎꯔꯝꯗ꯭ꯔꯤꯅꯦ ꯅꯉꯥꯎꯗ ꯅꯒꯥꯎꯗ ꯑꯩꯒꯤ ꯅꯝꯕꯔ ꯌꯥꯎꯔꯗꯤ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯛꯑꯣ ꯊꯥꯔꯛꯀꯦ ꯕ꯭ꯔꯣ ꯃꯪꯁꯥ ꯊꯥꯔꯛꯀꯦ ꯑꯩ ꯃꯦꯁꯦꯖ ꯊꯥꯔꯛꯀꯦ ꯄ꯭ꯔꯤꯌꯥ ꯄꯨꯈ꯭ꯔꯝꯕꯝ ꯊꯧꯅꯥ ꯂꯩꯕ ꯅꯈꯣꯏꯅꯦ ꯑꯩꯈꯣꯏꯅ ꯊꯤꯔꯤꯁꯦ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯏꯁꯀꯔꯠ ꯑꯣ ꯍꯥꯏ ꯀꯩꯅꯣ ꯀꯩ ꯍꯥꯏꯅꯣ ꯁꯤꯁꯇꯔ ꯄ꯭ꯔꯤꯌꯥꯅ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯂꯟꯆꯦꯟꯕ ꯃꯉꯥꯡ ꯆꯥꯗ꯭ꯔꯤ ꯑꯣ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯀꯩꯅꯣ ꯂꯟꯆꯦꯟꯕ ꯃꯉꯥꯡꯁꯦ ꯑꯗꯨꯅꯦ ꯃꯪꯁꯥꯕ ꯑꯩ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯤꯗ ꯑꯩ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯛꯀꯦ ꯋꯥꯍꯦꯡꯕꯝ ꯁꯟꯇꯣꯁ ꯃꯩꯇꯩ ꯀꯩꯗꯧꯔꯤꯅꯣ ꯏꯌꯥꯝꯕ ꯅꯨꯡꯁꯤꯕ ꯑꯁ
ꯑꯗꯨꯝ ꯐꯝꯃꯝꯃꯤꯅꯦ ꯑꯩ ꯃꯤꯠ ꯅꯥꯏꯌꯦꯅ ꯃꯌꯥꯝꯗꯀꯣ ꯁꯨꯝ ꯑꯩ ꯋꯥꯔꯤ ꯃꯈꯥ ꯂꯤꯔꯛꯇꯕꯁꯨ ꯌꯥꯏ ꯑꯗꯨ ꯃꯤꯠ ꯅꯥꯕ ꯐꯔ ꯂꯤꯔꯛꯀꯦꯅ ꯉꯥ ꯆꯥꯔꯦ ꯑꯁ ꯑꯍꯥꯎꯕ ꯆꯥꯊꯔꯦꯅꯦ ꯂꯥꯔꯖꯣꯁꯣꯏ ꯕ꯭ꯔꯣ ꯍꯣꯏꯒꯤꯁꯦ ꯈꯣꯏꯔꯣꯝ ꯄꯥꯔꯤꯊꯣꯏ ꯕ꯭ꯔꯣꯒꯤ ꯑꯥꯏꯖꯤꯗꯣ ꯑꯝꯇ ꯑꯩ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟ ꯑꯅ ꯁꯨꯝ ꯂꯩꯕꯅꯦ ꯕ꯭ꯔꯣ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟ ꯑꯅ ꯊꯤꯌꯣ ꯑꯗꯨꯝ ꯐꯪꯒꯅꯤ ꯄ꯭ꯔꯤꯌꯥ ꯄꯨꯈ꯭ꯔꯝꯕꯝ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏꯕ ꯁꯣꯏꯕꯅꯤ ꯏꯁꯩꯗꯣ ꯍꯥꯏꯔꯛꯑꯣ ꯀꯩ ꯏꯁꯩ ꯁꯛꯁꯤꯒꯦ ꯃꯌꯥꯝ ꯔꯟꯖꯟ ꯃꯨꯇꯨꯝ ꯕ꯭ꯔꯣ ꯑꯩ ꯆꯥꯛꯀꯤ ꯍꯣꯏ ꯆꯥꯛ ꯆꯥꯊꯣꯛꯑꯣ ꯕ꯭ꯔꯣ ꯍꯥꯎ ꯆꯥꯊꯣꯛꯎꯔꯣ ꯑꯥꯔ ꯄ꯭ꯔꯖꯦꯟꯒ ꯀꯌꯥꯝ ꯅꯛꯅꯒꯦ ꯑꯥꯔ ꯄ꯭ꯔꯖꯦꯟꯗꯣ ꯑꯩꯒꯤ ꯍꯦꯛ ꯑꯩ ꯄꯣꯛꯃꯤꯟꯅꯕ ꯏꯌꯥꯝꯕꯅꯦ ꯗꯦꯅꯤꯟꯁꯟ ꯃꯨꯇꯨꯝ ꯄ꯭ꯔꯤꯌꯥꯗꯣ ꯍꯥꯏꯔꯛꯑꯣ ꯏꯁꯩ ꯈꯜꯂꯣ ꯑꯩ ꯁꯛꯂꯛꯀꯦ ꯋꯥꯍꯦꯡꯕꯝ ꯁꯟꯇꯣꯁ ꯃꯩꯇꯩ ꯋꯥꯔꯦ ꯅꯨꯡꯉꯥꯏꯕ ꯇꯣꯏꯅ ꯊꯥꯒꯠꯂꯛꯀꯦ ꯕ꯭ꯔꯣ ꯑꯩ ꯍꯧꯖꯤꯛ ꯃꯤꯠ ꯅꯥꯔꯤꯕꯀꯣ ꯑꯗꯨꯒꯤ ꯑꯩ ꯐꯤꯂꯝ ꯌꯦꯡꯕꯁꯦ ꯉꯝꯗ꯭ꯔꯦꯕ ꯑꯩ ꯃꯤꯠꯁꯦ ꯑꯗꯨꯒꯤꯅꯦꯕ ꯅꯥꯕ ꯊꯨꯅ ꯐꯔꯣ ꯃꯤꯠꯇꯣ ꯐꯔꯒꯦ ꯃꯪꯁꯥꯕ ꯃꯌꯥꯝ ꯏꯁꯩ ꯑꯃ ꯁꯛꯂꯛꯀꯦ ꯃꯌꯥꯝꯒꯤ ꯁꯨꯝ ꯈꯜꯂꯒ ꯀꯣ ꯍꯩꯇꯦ ꯑꯩ ꯇꯝꯅꯤ ꯏꯁꯩꯁꯦ ꯀꯩ ꯏꯁꯩ ꯁꯛꯁꯤꯒꯦ ꯑꯁ ꯅꯩꯔꯦꯅꯦ ꯕ꯭ꯔꯣ ꯑꯅꯤꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯗꯣ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯗꯦꯅꯤꯟꯁꯟ ꯃꯨꯇꯨꯝ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏ ꯀꯩꯅꯣ ꯇꯧꯋꯦ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯋꯦ ꯄ꯭ꯔꯦꯝ ꯔꯤꯚ꯭ꯌꯨꯗꯨꯅ ꯑꯩꯒꯤ ꯏꯌꯥꯝꯕ ꯌꯥꯏꯃ ꯑꯥꯔ ꯄ꯭ꯔꯖꯦꯟꯗꯨꯅ ꯌꯦꯡ ꯃꯊꯛ ꯑꯗꯨꯒ ꯑꯩꯒ ꯂꯩꯔꯦꯅ ꯁꯛꯎꯠꯂꯣ ꯑꯁ ꯃꯪꯁꯥꯕ ꯁꯛ ꯎꯠꯄ ꯌꯥꯗꯦ ꯑꯩ ꯁꯛꯁꯤꯀꯣ ꯑꯩ ꯍꯧꯖꯤꯛ ꯃꯤꯠ ꯀꯩꯀꯩ ꯅꯥꯕ ꯐꯤꯕꯝ ꯑꯃ ꯀꯩ ꯏꯁꯩ ꯁꯛꯁꯤꯒꯦ ꯃꯌꯥꯝ ꯏꯁꯩꯁꯦ ꯁꯦꯝ ꯁꯛꯂꯛꯀꯦꯀꯣ ꯍꯩꯇꯦ ꯃꯌꯥꯝ ꯑꯗꯨꯝ ꯇꯥꯕꯤꯌꯨꯀꯣ ꯑꯁꯦꯡꯕ꯭ꯔꯅꯦ ꯍꯥꯏꯗꯨꯕꯨ ꯃꯥꯅꯦ ꯑꯁꯦꯡꯕꯅꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯦ ꯄ꯭ꯔꯦꯝ ꯔꯤꯚ꯭ꯌꯨꯅ ꯑꯩꯒꯤ ꯏꯌꯥꯝꯕ ꯌꯥꯏꯃ ꯑꯗꯨꯒ ꯑꯥꯔ ꯄ꯭ꯔꯖꯦꯟꯅ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯊꯛ ꯍꯩꯇꯣꯟ ꯍꯥꯏ ꯍꯩꯇꯣꯟ ꯍꯜꯂꯣ ꯍꯩꯇꯣꯟꯁꯦ ꯌꯥꯝ ꯊꯦꯡꯅꯩ ꯀꯃꯦꯟꯗ ꯕ꯭ꯔꯣ ꯍꯩꯇꯣꯟꯁꯦ ꯃꯥꯃꯨꯛ ꯎꯠꯂꯛꯑꯣ ꯀꯩꯅꯣꯔꯣ ꯑꯥꯔ ꯄ꯭ꯔꯖꯦꯟꯂꯣ ꯕ꯭ꯔꯣ ꯐꯣꯂꯣ ꯇꯧꯔꯛꯀꯦ ꯈꯣꯏꯔꯣꯝ ꯄꯥꯔꯤꯊꯣꯏ ꯇꯧꯔꯣ ꯐꯣꯂꯣ ꯂꯣꯏ ꯇꯧꯔꯣ ꯑꯩ ꯀꯩꯅꯣꯗ ꯑꯩ ꯚꯤꯗꯤꯑꯣꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯍꯥꯞꯄꯅꯦꯕ ꯑꯩꯒꯤ ꯀꯩꯅꯣꯗꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒ ꯐꯦꯁꯕꯨꯛꯀ ꯂꯣꯏ ꯂꯤꯡ ꯍꯥꯞꯄꯅꯦ ꯐꯣꯂꯣ ꯇꯧꯔꯣ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯃꯌꯥꯝꯒꯤ ꯑꯄꯥꯝ ꯑꯄꯥꯝꯕ ꯑꯩꯈꯣꯏ ꯋꯥꯔꯤ ꯃꯦꯁꯦꯖ ꯊꯥꯔꯛꯑꯣ ꯈꯜꯂꯛꯑꯣ ꯍꯩꯇꯣꯟ ꯆꯥꯛ ꯆꯥꯔꯕꯣ ꯃꯪꯁꯥꯕ ꯑꯁꯦꯡꯕꯅꯦ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯄꯥꯔ ꯅꯩꯕꯅꯤ ꯀꯗꯥꯏꯗꯒꯤ ꯅꯩꯕꯅꯣꯗ ꯅꯩꯌꯨ ꯌꯥꯗ꯭ꯔꯦꯗ ꯗꯦꯅꯤꯟꯁꯟ ꯅꯠꯇꯦ ꯑꯍꯟꯗꯣ ꯑꯩꯈꯣꯏꯗ ꯑꯍꯟꯗꯤ ꯃꯥꯁꯨ ꯇꯧꯋꯦ ꯒꯦꯂꯦꯛꯁꯤ ꯁ꯭ꯇꯣꯔꯤ ꯇꯥꯏꯝ ꯑꯅ ꯃꯥꯁꯨ ꯋꯥꯍꯦꯡꯕꯝ ꯁꯟꯇꯣꯁ ꯃꯩꯇꯩ ꯏꯌꯥꯝꯕ ꯍꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏꯅ ꯀꯩꯅꯣ ꯕꯤꯖꯤꯅꯦꯁ ꯄꯨꯜꯂꯦꯅꯦ ꯕꯤꯖꯤꯅꯦꯁ ꯄꯨꯜꯂꯦ ꯃꯣꯏꯗꯤ ꯊꯕꯛ ꯂꯣꯏ ꯇꯧꯅꯔꯦꯗ ꯑꯩꯈꯣꯏ ꯗꯥꯒꯗꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯄꯥ ꯃꯔꯤꯅꯦꯕꯀꯣ ꯃꯣꯏ ꯑꯍꯟꯒ ꯌꯥꯏꯃꯒꯗꯤ ꯊꯕꯛ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯇꯧꯍꯧꯗ꯭ꯔꯦ ꯕ꯭ꯔꯣ ꯅꯣꯏꯒꯤ ꯏꯃꯣꯏꯅꯨ ꯇꯧꯕ꯭ꯔꯣ ꯇꯧꯋꯦ ꯂꯥꯔꯖꯣꯁ ꯍꯩꯇꯣꯟ ꯆꯥꯗ꯭ꯔꯤ ꯀꯩꯒꯤꯅꯣꯅꯦ ꯍꯩꯇꯣꯟ ꯂꯣꯏꯗ꯭ꯔꯤꯕꯣ ꯃꯪꯁꯥꯕ ꯑꯩꯈꯣꯏꯗꯤ ꯅꯩꯕ ꯌꯥꯗ꯭ꯔꯤ ꯅꯨꯄꯥ ꯑꯁ ꯅꯪ ꯐꯖꯅ ꯅꯩꯔꯦ ꯍꯥꯏꯔꯤꯗ ꯃꯩꯁꯥꯕ ꯅꯪ ꯃꯪꯁꯥꯕ ꯅꯪꯖꯣ ꯚꯤꯗꯤꯑꯣ ꯅꯝꯈꯥꯏꯔꯒ ꯅꯪ ꯚꯤꯗꯤꯑꯣ ꯁꯣꯔꯠꯁꯤꯡꯗꯣ ꯌꯦꯡꯉꯦ ꯐꯖꯩꯌꯦ ꯀꯣꯟꯊꯧꯖꯝ ꯃꯅꯤ ꯂꯩꯃ ꯐꯦꯁ ꯔꯤꯚꯤꯜꯁꯦ ꯃꯌꯥꯝ ꯑꯩ 100Kꯗ ꯇꯧꯔꯛꯀꯦꯀꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯈꯣꯏꯔꯣꯝ ꯄꯥꯏꯔꯤꯇꯣ ꯃꯥꯅꯦ ꯔꯕꯤꯆꯟꯗ꯭ꯔ ꯏꯔꯣꯝ ꯑꯥꯏꯔꯟ ꯍꯥꯏꯕ ꯅꯠꯇꯦ ꯏꯔꯣꯝ ꯍꯥꯏꯕꯅꯦ ꯕ꯭ꯔో ꯑꯩ ꯑꯥꯏꯔꯟ ꯃꯦꯟ ꯅꯠꯇꯦꯀꯣ ꯕ꯭ꯔꯣ ꯍꯩꯇꯣꯟꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯀꯩ ꯂꯝꯗꯩꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯨꯅꯦ ꯃꯌꯥꯝꯁꯤꯡꯒꯤ ꯑꯩ ꯑꯝꯇ ꯈꯪꯗ꯭ꯔꯦꯕꯀꯣ
ꯀꯩꯝ ꯀꯥꯏꯗꯦ ꯈꯣꯏꯔꯣꯝ ꯄꯔꯤꯇꯣꯟ ꯀꯩꯅꯣ ꯑꯩ ꯔꯕꯤꯆꯟꯗ꯭ꯔ ꯏꯔꯣꯝ ꯍꯥꯏꯕꯅꯦꯕꯀꯣ ꯃꯪꯁꯥꯕ ꯑꯩꯈꯣꯏ ꯎꯔꯦ ꯐꯤꯁ ꯎꯗꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯁꯦꯟ ꯎꯅꯗꯗꯤ ꯀꯩꯅꯣ ꯅꯝꯕꯣꯜ ꯅꯝꯕꯣꯜꯗꯤ ꯑꯃꯨꯛ ꯅꯛꯑꯦꯀꯣ ꯑꯩꯈꯣꯏꯒꯗꯤ ꯑꯃꯨꯛ ꯈꯔ ꯀꯣ ꯁꯟꯇꯣꯁ ꯃꯩꯇꯩ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁ ꯁꯤꯐꯥꯎꯗꯤ ꯅꯥꯜꯂꯤ ꯍꯥꯏ ꯅꯥꯟꯈ꯭ꯔꯦ ꯅꯥꯟꯈ꯭ꯔꯦ ꯑꯥꯔ ꯄ꯭ꯔꯖꯦꯟ ꯁꯛꯇꯣ ꯎꯠꯄꯤꯔꯛꯑꯣ ꯑꯥꯔ ꯄ꯭ꯔꯖꯦꯟ ꯉꯁꯥꯏꯗꯤ ꯎꯠꯂ ꯃꯥ ꯉꯥ ꯊꯣꯡꯉꯤ ꯀꯟꯅ ꯏꯁꯩꯁꯦ ꯃꯌꯥꯝꯁꯨ ꯈꯜꯂꯛꯇ꯭ꯔꯦ ꯑꯩꯅ ꯑꯃ ꯁꯛꯂꯛꯑꯒꯦ ꯚꯥꯏ ꯚꯥꯏꯗꯤ ꯉꯁꯤ ꯂꯥꯡꯕ ꯌꯥꯗꯦꯅ ꯂꯥꯡꯗ꯭ꯔꯦ ꯚꯥꯏ ꯚꯥꯏꯁꯦ ꯃꯅꯤꯆꯟ ꯃꯥꯏꯆꯣꯟ ꯅꯥꯎꯔꯣꯏꯕꯝ ꯆꯥꯂꯧꯗꯒꯤꯅꯦ ꯆꯥꯂꯧ ꯍꯥꯏꯁꯦ ꯀꯔꯣꯝꯗ ꯑꯣꯏꯗꯣꯏꯅꯣ ꯉꯁꯤꯅ ꯑꯍꯥꯟꯕ ꯇꯥꯕꯅꯤꯅꯦ ꯃꯪꯁꯥꯕ ꯅꯪ ꯁ꯭ꯀꯨꯜ ꯂꯩꯗꯥꯏꯅꯦ ꯂꯩꯇ꯭ꯔꯕꯣ ꯁ꯭ꯀꯨꯜ ꯅꯠꯇꯦ ꯕꯣꯔꯗꯤꯡꯅꯤ ꯑꯩꯈꯣꯏꯒꯤ ꯃꯪꯁꯥꯕ ꯕꯣꯔꯗꯤꯡ ꯍꯥꯡꯕ ꯂꯟꯆꯦꯟ ꯃꯃꯉꯥꯡ ꯃꯃꯤꯒꯤ ꯂꯥꯏꯔꯦꯝꯕꯤ ꯁꯛꯂꯛꯑꯒꯦꯁꯦ ꯃꯃꯤꯒꯤ ꯂꯥꯏꯔꯦꯝꯕꯤ ꯈꯖꯤꯛꯇꯪ ꯁꯛꯈꯤꯀꯣ ꯑꯩ ꯐꯖꯅꯗꯤ ꯈꯪꯗꯦꯀꯣ ꯑꯩꯒꯤ ꯃꯃꯤꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯈꯥ ꯈꯪꯗ꯭ꯔꯦ ꯑꯐꯥꯕ ꯑꯣꯏꯅ ꯁꯛꯂꯛꯀꯦ ꯕ꯭ꯔꯣ ꯅꯨꯄꯤ ꯊꯤꯈꯤꯔꯣꯏꯗ꯭ꯔꯣ ꯑꯁ ꯀꯥꯏꯗꯩ ꯅꯨꯄꯤꯒ ꯊꯤ ꯌꯥꯗ꯭ꯔꯤꯗ ꯕ꯭ꯔꯣ ꯄꯩꯁꯥ ꯊꯣꯛꯇꯕꯅꯤꯅ ꯍꯧꯖꯤꯛ ꯅꯨꯄꯤ ꯊꯤꯖꯤꯜꯂꯨꯔꯒ ꯑꯃꯨꯛ ꯄꯨꯂꯞ ꯋꯥꯃꯤꯟꯅꯅꯤ ꯃꯃꯤꯒꯤ ꯂꯥꯏꯔꯦꯝꯕꯤ ꯁꯛꯂꯛꯑꯣ ꯏꯁꯩ ꯃꯥꯏꯆꯣꯟ ꯅꯥꯎꯔꯦꯝꯕꯝ ꯂꯝꯂꯥꯏꯗꯤ ꯈꯪꯉꯤ ꯑꯩ ꯍꯧꯖꯤꯛꯀꯤ ꯃꯤꯡ ꯀꯩꯅꯣꯗꯣ ꯕ꯭ꯔꯣꯅ ꯍꯥꯏꯕ ꯂꯝꯗꯣ ꯉꯁꯤꯅ ꯑꯍꯥꯟꯕ ꯇꯥꯕ ꯔꯣꯟ ꯃꯉꯥꯡ ꯐꯖꯩ ꯊꯦꯡꯀ꯭ꯌꯨ ꯏꯁꯩ ꯌꯥꯝ ꯐꯖꯩ ꯀꯗꯥꯏꯗꯒꯤ ꯐꯖꯕꯅꯣꯗ ꯑꯩ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯃꯪꯁꯥꯕ ꯆꯥꯂꯧꯗꯤ ꯑꯩꯈꯣꯏꯔꯣꯝꯗꯅꯦ ꯑꯣ ꯃꯪꯁꯥꯕ ꯍꯣꯏ ꯂꯝꯗꯣ ꯀꯩꯅꯣ ꯀꯥꯏꯗꯅꯣ ꯀꯥꯎꯈ꯭ꯔꯦ ꯀꯩ ꯂꯝꯅꯣ ꯑꯣꯏꯕꯗꯣ ꯀꯣꯟꯊꯧꯖꯝ ꯃꯅꯤꯂꯩꯃ ꯏꯌꯥꯝꯕ ꯆꯍꯤ ꯀꯌꯥꯅꯣ ꯑꯩ 27 ꯈꯔ ꯍꯦꯜꯂꯦ ꯀꯨꯟꯖꯔꯥꯅꯤ ꯕ꯭ꯂꯣꯛ ꯏꯁꯩ ꯌꯥꯝ ꯐꯖꯩ ꯊꯦꯡꯀ꯭ꯌꯨ ꯃꯤꯁ ꯀꯨꯟꯖꯔꯥꯅꯤ ꯗꯦꯅꯤꯟꯁꯟ ꯃꯨꯇꯨꯝ ꯀꯩ ꯂꯝꯗꯩ ꯍꯣꯠꯅꯔꯤꯒꯦ ꯑꯁ ꯀꯩꯅꯣ ꯑꯗꯨꯗꯤ ꯂꯥꯏꯞꯁꯤꯗ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯦꯍꯦ ꯂꯥꯔꯖꯣꯁ ꯂꯥꯏꯖ ꯁꯣꯡ ꯁꯛꯄꯤꯔꯣ ꯂꯥꯏꯖꯁꯦ ꯀꯣꯟꯊꯧꯖꯝ ꯃꯅꯤꯂꯩꯃ ꯏꯌꯥꯝꯕ ꯆꯍꯤ ꯀꯌꯥꯅꯣ ꯑꯩ ꯆꯍꯤ 27 ꯂꯥꯟꯁꯜꯂꯛꯑꯦ ꯈꯔ ꯃꯪꯁꯥꯕ ꯆꯤꯡꯅꯨꯡꯀꯣꯛ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯄꯨꯟꯁꯦ ꯃꯪꯁꯥꯕ ꯅꯣꯡꯃ ꯄꯨꯂꯞ ꯀꯣ ꯂꯟꯆꯦꯟꯕ ꯑꯩꯈꯣꯏꯗꯤ ꯄꯥꯡꯒꯩꯅꯤ ꯑꯣ ꯄꯥꯡꯒꯩꯁꯤ ꯃꯌꯥꯝ ꯂꯥꯛꯑꯦ ꯂꯥꯛꯑꯣ ꯅꯪꯅ ꯊꯥꯗꯣꯛꯑ ꯊꯝꯃꯝꯅꯨꯀꯣ ꯃꯥ ꯎꯞꯄꯅꯦꯕ ꯑꯩꯈꯣꯏꯗꯥꯏ ꯃꯆꯥꯅꯨꯄꯥ ꯑꯃꯨꯛ ꯂꯥꯛꯑꯦ ꯃꯌꯥꯝ ꯍꯅꯨꯔꯦ ꯍꯥꯏꯁꯤꯅꯦ ꯍꯅꯨꯔꯦ ꯑꯉꯥꯡ ꯃꯥꯜꯂꯨꯔꯦ ꯃꯌꯥꯝ ꯚꯣꯏꯁ ꯌꯥꯝ ꯐꯖꯩ ꯀꯣꯟꯊꯧꯖꯝ ꯃꯅꯤꯂꯩꯃ ꯀꯗꯥꯏꯗꯩꯅꯣꯗ ꯐꯖꯗꯕꯅꯤꯗ ꯏꯁꯩ ꯍꯧꯔꯣ ꯊꯨꯡꯅ ꯍꯧꯗꯕ ꯅꯨꯡꯁꯤꯕ ꯇꯛꯁꯤ ꯁꯣꯜꯂꯒ ꯇꯣꯛꯆꯧ ꯅꯨꯡꯁꯤ ꯆꯤꯔꯣꯜ ꯇꯧꯔꯨꯅꯨ ꯑꯔꯦꯡ ꯄꯨꯊꯖꯅꯤ ꯍꯅꯨꯔꯦꯅꯤ ꯄꯥꯅꯪ ꯍꯅꯨꯔꯦ ꯃꯪꯁꯥꯕ ꯗꯦꯅꯤꯟꯁꯟ ꯃꯨꯇꯨꯝ ꯀꯩꯅꯣ ꯁꯨꯝ ꯃꯌꯥꯝꯁꯨ ꯇꯥꯕ ꯌꯥꯕ ꯌꯥꯏ ꯀꯩꯅꯣ ꯈꯣꯏꯇꯪꯁꯨ ꯅꯠꯇꯦ ꯅꯥꯇꯩꯃꯁꯨ ꯌꯦꯡꯂꯝꯅꯤ ꯃꯥꯁꯨ ꯍꯔꯥꯎꯗꯣꯏꯅꯤ ꯋꯥꯔꯤꯁꯦ ꯗꯦꯅꯤꯟꯁꯟꯁꯦ ꯌꯥꯏꯍꯦ ꯅꯣꯏꯒꯤ ꯏꯃꯣꯏꯅꯨ ꯇꯧꯗ꯭ꯔꯣ ꯃꯣꯃꯣꯆꯥ ꯈꯦꯇ꯭ꯔꯤ ꯇꯧꯋꯦ ꯕ꯭ꯔꯣ ꯀꯦꯃꯣ ꯈꯦꯇ꯭ꯔꯤ ꯕ꯭ꯔꯣ ꯍꯣꯏꯒꯤ ꯃꯩ ꯃꯨꯠꯄ꯭ꯔꯣ ꯃꯩ ꯃꯨꯠꯇꯦ ꯃꯩ ꯂꯥꯛꯑꯦ ꯋꯥ ꯍꯥꯏꯁꯤꯗꯤ ꯀꯣꯟꯊꯧꯖꯝ ꯃꯅꯤꯂꯩꯃ ꯍꯥꯊꯨ ꯆꯠꯈꯤꯅꯨ ꯆꯦꯡꯍꯤ ꯃꯅꯝ ꯄꯦꯟꯐꯥꯠꯇ꯭ꯔꯤ ꯊꯣꯏꯕꯤꯒꯤ ꯁꯝ ꯏꯁꯩꯁꯦ ꯐꯟꯗꯤ ꯐꯥꯗꯦ ꯁꯨꯝ ꯃꯌꯥꯝ ꯕꯤꯠꯇꯀꯣ ꯍꯥꯊꯨ ꯆꯠꯈꯤꯅꯨ ꯆꯦꯡꯍꯤ ꯃꯅꯝ ꯄꯦꯟꯐꯥꯠꯇ꯭ꯔꯤ ꯊꯣꯏꯕꯤꯒꯤ ꯁꯝꯂꯥꯡ
ꯊꯣꯏꯕꯤꯒꯤ ꯀꯩ ꯑꯗꯨ ꯃꯈꯥ ꯀꯥꯎꯈ꯭ꯔꯦ ꯑꯣ ꯃꯩ ꯇꯥꯔꯦꯍꯦ ꯏꯁꯩ ꯀꯟꯁꯔꯠ ꯑꯣꯟꯊꯣꯛꯑꯁꯤ ꯃꯌꯥꯝ ꯗꯦꯅꯤꯟꯁꯟ ꯃꯨꯇꯨꯝ ꯏꯇꯩꯃ ꯍꯥꯏꯕꯅꯦ ꯅꯇꯩꯃ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯑꯣ ꯃꯥꯅꯦ ꯏꯇꯩꯃꯗꯣ ꯑꯣꯏ ꯅꯣꯛꯑꯦꯍꯦ ꯅꯩꯔꯦꯍꯦ ꯏꯌꯥꯝꯕ ꯏꯁꯇꯦꯂꯤꯟ ꯃꯩ ꯊꯦꯡꯀ꯭ꯌꯨ ꯐꯥꯎꯔꯛꯂ ꯃꯥꯜꯂꯦ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯅꯨꯡꯁꯤꯕꯩ ꯃꯃꯤ ꯇꯥꯕ ꯎꯔꯦ ꯌꯦꯡꯅꯤꯡꯕꯩ ꯃꯃꯤ ꯇꯥꯕ ꯐꯪꯂꯦ ꯌꯦꯡꯁꯤꯟꯅꯗ ꯁꯥꯕꯗꯤ ꯍꯧꯅꯁꯥꯅꯤ ꯍꯧꯅꯁꯥ ꯅꯨꯄꯤꯒꯤ ꯃꯇꯧꯅꯤ ꯃꯔꯝ ꯆꯠꯅꯤ ꯍꯥꯏꯍꯧꯔꯣ ꯌꯦꯡꯍꯧꯔꯣ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯍꯧꯔꯣ ꯌꯥꯅꯤꯡꯗ ꯌꯥꯔꯕꯁꯨ ꯀꯅꯥꯅ ꯈꯪꯕ ꯉꯝꯕꯒꯦ ꯍꯥꯏꯍꯧꯔꯣ ꯌꯦꯡꯍꯧꯔꯣ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯍꯧꯔꯣ ꯌꯥꯅꯤꯡꯗ ꯌꯥꯔꯛꯄꯁꯨ ꯀꯅꯥꯅ ꯈꯪꯕ ꯉꯝꯕꯒꯦ ꯋꯥꯠꯇ ꯄꯥꯗꯕꯤ ꯂꯩꯔꯥꯡꯅꯤ ꯆꯝꯅ ꯀꯦꯔꯕꯤ ꯃꯥꯏꯊꯣꯡꯅꯤ ꯍꯩꯅꯝ ꯂꯩꯅꯝ ꯆꯨꯔꯕ ꯃꯨꯔ ꯅꯤꯡꯊꯤ ꯁꯝꯂꯥꯡꯅꯤ ꯁ꯭ꯇꯦꯂꯤꯟ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ꯭ꯔꯣ ꯃꯪꯆꯥꯕ ꯏꯌꯥꯝꯕ ꯑꯥꯔꯗ ꯑꯃꯨꯛ ꯌꯦꯡꯒꯦ ꯃꯥ ꯉꯥ ꯀꯟꯅ ꯊꯣꯡꯉꯤ ꯂꯩꯁꯥꯡꯊꯦꯝ ꯔꯣꯖꯤꯠ ꯁꯤꯡ ꯌꯥ ꯗꯦꯅꯤꯁꯟ ꯃꯇꯨꯡ ꯍꯣꯔꯦꯟ ꯆꯥꯕꯗ ꯕ꯭ꯔꯗꯔ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯨꯝ ꯇꯧꯔꯣ ꯂꯥꯏꯐ ꯑꯗꯨꯝ ꯐꯗ꯭ꯔꯥ ꯂꯥꯏꯐ ꯇꯧꯊꯣꯛꯑꯣꯕ ꯀꯣꯟꯊꯧꯖꯝ ꯃꯅꯤ ꯂꯩꯃ ꯁꯦ ꯁꯅꯥ ꯀꯩꯅꯣ ꯁꯅꯥ ꯖꯒꯥ ꯁꯛꯄꯤꯔꯣ ꯁꯅꯥ ꯖꯒꯥ ꯍꯥꯏꯁꯦ ꯀꯔꯝꯕꯅꯣ ꯀꯩ ꯏꯁꯩꯅꯣ ꯑꯉꯥꯡ ꯐꯥꯎ ꯏꯁꯩ ꯁꯛꯂꯛꯑꯦ ꯑꯉꯥꯡ ꯏꯁꯩ ꯁꯛꯂꯛꯑꯦ ꯑꯩꯈꯣꯏ ꯗꯥꯏ ꯃꯆꯥ ꯑꯩꯉꯣꯟꯗ ꯄꯤꯁꯤꯜꯂꯝꯕ ꯃꯪꯁꯥꯕ ꯁꯤ ꯑꯉꯥꯡꯁꯦ ꯑꯃ ꯄꯨꯈ꯭ꯔꯁꯤ ꯂꯩꯁꯥꯡꯊꯦꯝ ꯔꯣꯖꯤꯠ ꯍꯥꯏ ꯂꯥꯔꯖꯁ ꯕ꯭ꯔꯣ ꯑꯩꯗꯤ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯇꯥꯗꯨꯅ ꯂꯩꯔꯦ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣ ꯋꯥꯔꯤ ꯐꯖꯅ ꯇꯥꯕꯤꯕꯩꯀꯣ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯑꯩꯗꯤ ꯃꯣꯂꯣꯝꯒ ꯂꯣꯏꯅ ꯂꯩꯔꯝꯁꯦ ꯃꯤꯠꯀꯤ ꯃꯣꯂꯣꯝꯅꯤꯁꯦ ꯃꯁꯤꯗ ꯊꯥꯗꯕꯗ ꯑꯩ ꯃꯤꯠ ꯌꯥꯗ꯭ꯔꯦꯕ ꯍꯧꯖꯤꯛꯁꯦ ꯁꯤ ꯃꯣꯂꯣꯝꯁꯦ ꯑꯩꯗꯤ 2-3 ꯂꯩꯁꯜꯂ ꯊꯝꯃꯦ ꯅꯣꯏꯒꯤ ꯏꯃꯣꯏꯅꯨꯗꯣ ꯑꯝꯇ ꯎꯠꯄꯤꯔꯛꯑꯣ ꯃꯣꯃꯣ ꯎꯠꯂꯛꯀꯦ ꯃꯣꯃꯣ ꯆꯥꯈꯦꯇ꯭ꯔꯤ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯔꯣ ꯂꯥꯏꯚ ꯊꯥꯔꯒ ꯃꯪꯁꯥꯕꯗꯨꯅ ꯐꯗ꯭ꯔꯥ ꯀꯣꯟꯊꯧꯖꯝ ꯃꯅꯤ ꯂꯩꯃ ꯁꯦꯟꯅꯖꯒꯦ ꯁꯛꯄꯤꯔꯣ ꯁꯛꯂꯛꯀꯦ ꯇꯨ ꯑꯩꯈꯣꯏ ꯆꯥꯎꯅ ꯇꯧꯗꯦꯗ ꯀꯩꯁꯨ ꯏꯃꯣꯏꯅꯨ ꯉꯥ ꯊꯣꯡꯕ ꯑꯩꯈꯣꯏꯒꯤ ꯁꯦꯟꯅꯖꯒꯦ ꯅꯪꯕꯨ ꯑꯩꯒꯤꯅꯤ ꯈꯟꯅ ꯃꯤꯠ ꯇꯥꯍꯜꯂꯣꯏ ꯅꯪꯕꯨ ꯂꯝꯂꯥꯟꯕ ꯀꯅ ꯕ꯭ꯔꯣ ꯑꯩꯗꯤ ꯅꯨꯡꯉꯥꯏ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯂꯥꯏꯚ ꯊꯥꯔꯛꯑꯒꯦ ꯑꯌꯥꯕꯗꯣ ꯅꯪꯅ ꯄꯤꯕꯤꯔꯣꯅꯦ ꯅꯨꯡꯁꯤꯕꯤ ꯑꯁ ꯏꯁꯩꯁꯤꯗꯤ ꯐꯖꯅꯗꯤ ꯐꯥꯗꯦꯕꯀꯣ ꯁꯛꯇꯤ ꯌꯥꯝ ꯁꯛꯅꯤꯡꯕ ꯕ꯭ꯔꯣꯁꯦ ꯀꯥꯏꯗꯒꯤꯅꯣ ꯃꯣꯃꯣ ꯆꯥꯛ ꯈꯦꯇ꯭ꯔꯤ ꯁꯦꯅꯨꯝꯒꯩꯗꯩꯅꯦ ꯕ꯭ꯔꯣ ꯂꯥꯔꯖꯣꯁ ꯑꯥꯔ ꯄ꯭ꯔꯖꯦꯟ ꯎꯠꯄꯤꯔꯣ ꯑꯥꯔ ꯄ꯭ꯔꯖꯦꯟ ꯉꯥ ꯊꯣꯡꯍꯧꯔꯤꯕ꯭ꯔꯣ ꯑꯩ ꯎꯠꯂꯛꯀꯦ ꯑꯃꯨꯛ ꯂꯩꯁꯥꯡꯊꯦꯝ ꯍꯦꯔꯣꯖꯤꯠ ꯋꯥꯎ ꯁꯨꯝ ꯁꯛꯏꯅꯤꯗ ꯃꯪꯁꯥꯕ ꯌꯨꯝ ꯌꯥꯝ ꯆꯥꯎꯕ ꯃꯥꯜꯂꯦ ꯅꯤꯄꯥ ꯅꯣꯏꯒꯤ ꯆꯥꯎꯗꯦꯗ ꯑꯩꯈꯣꯏ ꯌꯨꯝ ꯀꯩꯅꯣꯅꯦ ꯀꯥ ꯑꯩꯈꯣꯏ ꯌꯨꯝ ꯎꯠꯂꯛꯀꯦꯁꯦ ꯈꯪꯗꯦꯗ ꯑꯩ ꯈꯪꯗꯦꯃꯦ ꯐꯤꯂꯝ ꯑꯩꯈꯣꯏ ꯌꯨꯝꯁꯦꯀꯣ ꯁꯤ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯀꯥ ꯂꯩꯔꯦꯀꯣ ꯁꯤ ꯗꯥꯏꯅꯤꯡ ꯇꯧ ꯂꯩꯕ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯀꯥ
Sina koi ki chak chapam dining si koi ka le ka ni le ko ar present ji cha le to si koi mai ni le si chaksang le si chaksang ka ma si koi bai ka ani si ka hum si koi te moi ka oi ni si te moi chang man ngai tre si jo koi te moi ka si te moi ka ma ne ka mari le reว่าที่สินะคุยกี่ว่าสิ่งสิ่งที่ทำบัมสินะคุยกี่สมัง toilet bathroom คุยการมังโกนสินะคุยลำบีให้ตายสิได้จังก็ดีบะโกโก้เมลอนชักพี่รอโกโก้เมลอนให้จีกำไม่ตกเกะมังซาบะยามบะอาร์พัซนอุโลอุลักไลซังเทมโรจิตซิงกาเรอินจังกาเรให้หรอคนทอกจำมันนี่ไลมาโกโก้เมลอนคังเดไอดีจ้าวเวียมยุ่มข้างเดียวแต่จ้าวเดียว โมเสร็จแล้วสิไอ้อีจังทงอยู่พิม คุยแต่ได้มาซะนี่สิคนไปหลับทางเฮ้ยคนไปกันแล้วนะพอมุ่งแต่อะไรเงี้ยแม่ไอ้โค้งเจ้อันน่ะเป็นอันน่ะงับไงเรียนนี่เอ้ากูไอ้ยงซิกแม่แลบสิลุยสิละเจ้ไอ้ต่างงามตะสินะกี่เกะโตมียำบะมาเลยยำบะลันจินบะมังงาคุยอีจินเอาไก่เนาะมังงาก่อคุยกี่เอาจีคุยดานี่ในพิธีเลยมีตุ้มยำไม่มีตาราเห็นเลยคุยกี่มังซาบะว่ามันเลยมันนี่นั่งมิดอามุกนาโตนาจีมิดนาบอกไอ้มิดสินาต้องเพอจะได้ไล่คนมิสไอ้ช่างเทียมหอยโบรนุ่งกัดที่ใกล้ดินะโบรนุ่งก็ได้มาซานี่ใช่ไหมมิสบายมังซาบะนี่ป้าเขาเล่นเมสเซจทัศน์โลเฮ้ยถ้าเราไอ้กันไลฟ์เลยผมทัศน์เลยแม่บายไอ้ลุยสลายก็ไลฟ์เสียไอ้อ่างกับปะเนี่ยเดี๋ยวคุยดำใจมันได้เช่นไรทางมุดเทงเลยใช่ไหมสิบายหนึ่งไม่หลักไปได้แม่มาทั้งกีอันนั้นอุตส่าห์หลักไปแม่บุยไอ้ฟัดเท่านี้นี่จะสั่งไง explain ตะกี้ยายฟามินร์สิแม่บรวิดีโออัพโหลดตัวบรอยตัวโอเคอเล็กซ์วินสันไอเอาเจมิดนายอยู่ป่ะอ่างกับแม่เลยเฉลยจิโก้บายแม่บายลันเจมามังบายวันทุกจะมันนี่เลยมาบายสิงบายที่ส่งอันตะสแกนซาจิลแล้วก็สักโลสักกิโลบาย everybody บายอ่างยิ่งใช่สักเลย everybody บายทำเลยเฉลยสิก็บายแม่บายตัวเซ่เฮ้ย welcome เลยเฉลยสิแม่เซ่